ꯆꯦꯅꯦꯜ ꯅꯨꯡꯁꯤ ꯄꯤꯗꯨꯅ ꯆꯪꯕꯤꯔꯛꯄꯁꯤꯡꯕꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯑꯗꯨꯒ ꯃꯌꯥꯝꯗ ꯉꯁꯤ ꯈꯨꯗꯣꯜ ꯇꯝꯖꯒꯗꯧꯔꯤꯕ ꯃꯨꯚꯤꯁꯤꯒꯤ ꯃꯃꯤꯡꯅ ꯅꯥꯏꯕꯔꯍꯨꯗ ꯋꯥꯆ ꯃꯨꯚꯤꯁꯤꯒꯤ ꯔꯦꯇꯤꯡ ꯈꯔ ꯄꯜꯂꯕꯗ IMDbꯗ 6.2ꯒꯤ ꯔꯦꯇꯤꯡ ꯐꯪꯂꯤ ꯔꯣꯇꯟ ꯇꯣꯃꯦꯇꯣꯁꯇꯅ 70%ꯒꯤ ꯔꯦꯇꯤꯡ ꯐꯪꯂꯤ ꯃꯨꯚꯤꯁꯤꯗ ꯁꯛꯇꯝ ꯂꯥꯡꯈꯤꯕꯁꯤꯡꯒꯤ ꯃꯔꯛꯇ ꯖꯦꯛ ꯀ꯭ꯋꯦꯠ ꯖꯦꯐ꯭ꯔꯤ ꯗꯤꯟ ꯃꯣꯔꯒꯟ ꯁꯤꯁꯤꯜ ꯀꯨꯕꯤꯂꯣ ꯃꯦꯂꯤꯟ ꯑꯀꯔꯃꯦꯟ ꯑꯁꯤꯅꯆꯤꯡꯕꯅꯤ ꯃꯨꯚꯤꯁꯤꯒꯤ ꯋꯥꯔꯤ ꯂꯤꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯕ ꯇꯥꯔꯒꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯖꯔꯤ ꯉꯁꯤ ꯂꯤꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯃꯦꯟꯇꯦꯜꯂꯤ ꯏꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯃꯒꯤ ꯋꯥꯔꯤꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯂꯝꯕꯤꯗ ꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃꯕꯨ ꯐꯥꯗꯨꯅ ꯄꯨꯗꯨꯅ ꯆꯠꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯃꯍꯥꯛꯅ ꯄꯨꯂꯤꯁꯇ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯕ ꯃꯇꯝꯗ ꯄꯨꯂꯤꯁꯅ ꯃꯃꯥꯡꯊꯛꯀꯤ ꯃꯍꯥꯛꯀꯤ ꯃꯦꯗꯤꯀꯦꯜ ꯍꯤꯁꯇ꯭ꯔꯤ ꯌꯦꯡꯂꯨꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯉꯥꯡꯂꯛꯂꯤꯕꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯊꯥꯖꯕꯤꯈꯤꯗꯦ ꯃꯍꯥꯛ ꯑꯁꯤ ꯃꯦꯟꯇꯦꯜ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯊꯣꯛꯂꯛꯄꯗ ꯉꯥꯏꯔꯤꯕ ꯃꯤꯁꯛ ꯑꯣꯏꯔꯨꯕꯅ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯊꯥꯖꯈꯤꯗꯕꯅꯤ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯊꯥꯖꯕꯤꯗꯕꯗꯒꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯁꯥꯅ ꯊꯤꯖꯔꯒꯦ ꯍꯥꯏꯗꯨꯅ ꯂꯦꯞꯆꯈꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯊꯤꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯑꯍꯜ ꯑꯣꯏꯔꯕ ꯌꯨꯝꯊꯪꯅꯕ ꯅꯨꯄꯥ ꯑꯗꯨꯅꯁꯨ ꯃꯇꯦꯡ ꯄꯥꯡꯂꯝꯃꯤ ꯑꯗꯨꯒ ꯃꯨꯚꯤꯁꯤꯒꯤ ꯋꯥꯔꯤꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯗꯣꯔꯤꯕꯁꯤ ꯃꯍꯥꯛꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯊꯤꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯀꯔꯤ ꯑꯋꯥꯕ ꯅꯪꯈꯤꯒꯦ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡ ꯑꯗꯨꯅꯤ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯊꯤꯕ ꯉꯝꯈꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯉꯝꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨꯁꯨ ꯑꯩꯈꯣꯏꯅ ꯃꯨꯚꯤꯁꯤꯒꯤ ꯋꯥꯔꯤꯁꯤ ꯇꯥꯗꯨꯅ ꯈꯪꯃꯤꯟꯅꯔꯁꯤ ꯃꯨꯚꯤꯁꯤꯒꯤ ꯍꯧꯔꯛꯄꯩꯁꯤꯟꯗ ꯑꯩꯈꯣꯏꯅ ꯁꯥꯏꯃꯟ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯃꯍꯥꯛ ꯍꯣꯇꯦꯜ ꯑꯃꯗ ꯂꯥꯛꯈꯤ ꯃꯍꯥꯛ ꯍꯣꯇꯦꯜ ꯑꯗꯨꯗ ꯃꯍꯥꯛ ꯊꯕꯛ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯏꯟꯇꯔꯚ꯭ꯌꯨ ꯄꯤꯕ ꯂꯥꯛꯈꯤꯕꯅꯤ ꯁꯥꯏꯃꯟꯒꯤ ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯔꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯔꯤꯖꯨꯃꯦ ꯑꯗꯨ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯪꯅ ꯑꯁꯨꯛ ꯀꯨꯏꯔꯕ ꯆꯍꯤ 10ꯃꯨꯛꯁꯤ ꯃꯐꯝ ꯑꯃꯠꯇꯗ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯛꯂꯤꯕꯁꯤ ꯃꯇꯧ ꯀꯔꯝꯅꯅꯣ ꯑꯁꯨꯛ ꯀꯨꯏꯔꯕ ꯃꯇꯝ ꯑꯁꯤ ꯅꯪ ꯂꯥꯏꯔꯤꯛ ꯇꯝꯗꯨꯅ ꯂꯥꯏꯔꯤꯛ ꯄꯥꯗꯨꯅ ꯂꯩꯈꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯁꯥꯏꯃꯟꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤꯅ ꯃꯍꯥꯛ ꯃꯇꯝ ꯈꯔ ꯅꯥꯗꯨꯅ ꯂꯩꯔꯨꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯃꯍꯥꯛ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯅꯤꯡꯊꯤꯅ ꯄꯤꯕ ꯉꯝꯈꯤꯗꯦ ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯁꯥꯏꯃꯟꯁꯨ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯉꯥꯡꯂꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯝꯃꯤ ꯑꯗꯨꯒ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤ ꯅꯪꯅ ꯀꯔꯤꯝꯇ ꯇꯧꯕ ꯉꯝꯂꯣꯏ ꯅꯪ ꯑꯁꯤ ꯀꯥꯟꯅꯗ꯭ꯔꯕ ꯃꯤꯅꯤ ꯑꯗꯨꯒ ꯅꯪꯅ ꯃꯁꯤꯒꯤ ꯊꯕꯛ ꯑꯁꯤ ꯐꯪꯒꯅꯤ ꯍꯥꯏꯗꯨꯅꯁꯨ ꯈꯜꯂꯨꯒꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯁꯥꯏꯃꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯍꯦꯂꯨꯁꯤꯅꯦꯁꯟ ꯍꯥꯏꯕꯗꯤ ꯋꯥꯈꯜꯅ ꯃꯪꯂꯪ ꯁꯥꯟꯅꯔꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯩꯇꯕ ꯃꯤ ꯑꯃꯕꯨ ꯂꯩꯕ ꯑꯣꯏꯅ ꯎꯕꯗꯨꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯉꯥꯡꯂꯛꯄ ꯈꯣꯟꯖꯦꯜꯅꯤ ꯃꯍꯥꯛꯀꯤ ꯃꯄꯥ ꯑꯁꯤ ꯁꯤꯈꯤꯕꯗꯤ ꯀꯨꯏꯔꯕꯅꯤ ꯑꯗꯨꯕꯨ ꯃꯄꯥ ꯑꯗꯨꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯃꯍꯥꯛꯅ ꯑꯗꯨꯃꯛ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯁꯥꯏꯃꯟꯁꯨ ꯃꯄꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯑꯗꯨ ꯆꯔꯥꯡꯅꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯐꯝꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯄꯥ ꯑꯗꯨ ꯐꯝꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯃ ꯃꯍꯥꯛꯅ ꯎꯕ ꯐꯪꯈꯤ ꯃꯄꯥ ꯑꯗꯨꯅ ꯁꯥꯏꯃꯟꯗ ꯊꯤꯅ ꯉꯥꯡꯂꯤ ꯑꯗꯨꯒ ꯃꯄꯥꯅ ꯃꯈꯥ ꯇꯥꯔꯛꯂꯤꯕꯁꯤ ꯅꯪꯅ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯈꯔ ꯆꯥꯔꯒ ꯑꯩꯉꯣꯟꯗꯒꯤ ꯅꯥꯊꯣꯛꯄ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯔꯤꯕ꯭ꯔꯥ ꯃꯗꯨ ꯀꯩꯗꯧꯅꯨꯡꯗꯁꯨ ꯑꯣꯏꯊꯣꯛꯂꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗꯒꯤꯗꯤ ꯁꯥꯏꯃꯟꯁꯨ ꯇꯧꯐꯝ ꯂꯥꯛꯐꯝ ꯈꯪꯗꯕꯗꯒꯤ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯃꯄꯥꯗ ꯂꯥꯎꯔꯛꯈꯤ ꯔꯦꯁꯇꯨꯔꯦꯟꯠ ꯑꯗꯨꯗ ꯊꯕꯛ ꯇꯧꯔꯤꯕ ꯅꯨꯄꯥ ꯑꯃꯅ ꯃꯐꯝ ꯑꯗꯨꯗ ꯄꯣꯠꯆꯩ ꯈꯔ ꯍꯥꯏꯗꯣꯛꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯨꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯇꯥꯔꯛꯈꯤ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯁꯨ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯔꯤꯕ ꯅꯨꯄꯤ ꯑꯗꯨ ꯑꯃꯨꯛ ꯎꯔꯛꯈꯤ ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯔꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯁꯥꯏꯃꯟꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯦ ꯃꯗꯨꯗꯤ ꯁꯥꯏꯃꯟꯒꯤ ꯃꯦꯟꯇꯦꯜ ꯁ꯭ꯇꯦꯠ ꯑꯁꯤ ꯅꯥꯇꯩ ꯆꯥꯗꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯁꯥꯏꯃꯟꯕꯨ ꯊꯕꯛ ꯇꯧꯕꯁꯤ ꯄꯤꯅꯤꯡꯂꯝꯗꯦ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯁꯥꯏꯃꯟꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩ ꯄꯥꯎ ꯄꯤꯔꯛꯂꯒꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯅꯪ ꯆꯠꯈꯤꯕ ꯌꯥꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯅꯨꯄꯤꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗ ꯁꯥꯏꯃꯟꯁꯨ ꯍꯧꯖꯤꯛꯇꯤ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯃꯗꯨꯗꯤ ꯍꯟꯗꯛꯁꯨ ꯃꯍꯥꯛ ꯊꯕꯛ ꯑꯃꯨꯛ ꯍꯟꯅ ꯐꯪꯂꯔꯣꯏ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯈꯤ ꯃꯊꯪꯒꯤ ꯁꯦꯟꯗꯅ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯀꯣꯂꯦꯖ ꯑꯃꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯒꯥꯔꯗ ꯑꯃꯕꯨ ꯎꯕ ꯐꯪꯂꯤ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯁꯤꯅ ꯏꯗꯤ ꯗꯤꯌꯔꯃꯟ ꯀꯧꯏ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤ ꯔꯤꯇꯤꯌꯔ ꯇꯧꯔꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯒꯥꯔꯗ ꯑꯃꯅꯤ ꯇꯧꯕꯇꯕꯨ ꯃꯍꯥꯛ ꯀꯦꯝꯄꯁ ꯑꯗꯨꯗ ꯆꯠꯂꯗꯨꯅ ꯃꯍꯥꯛꯀꯤ ꯊꯕꯛ ꯂꯩꯇꯕ ꯇꯥꯔꯒꯁꯨ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯗ꯭ꯌꯨꯇꯤ ꯑꯗꯨ ꯇꯧꯕ ꯑꯗꯨꯃꯛ ꯆꯠꯂꯝꯃꯤ ꯃꯗꯨꯒꯤ ꯏꯗꯤꯅ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯂꯥꯛꯇꯨꯅ ꯃꯈꯣꯏꯒꯤ ꯀꯦꯝꯄꯁ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯆꯥ ꯑꯊꯛꯁꯤꯡ ꯑꯗꯨ ꯇꯨꯃꯤꯟꯅ ꯈꯔ ꯍꯨꯔꯥꯟꯕꯒꯤ ꯃꯑꯣꯡ ꯑꯃ ꯎꯕ ꯐꯪꯈꯤ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯪꯅ ꯍꯨꯔꯥꯜꯂꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯁꯠ ꯃꯐꯝ ꯑꯁꯤꯗ ꯊꯝꯃꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯨꯅꯗꯤ ꯌꯥꯈꯤꯗꯦ ꯅꯪ ꯀꯔꯤ ꯑꯣꯏꯔꯤꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯒꯥꯔꯗ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯁꯤꯖꯤꯟꯅꯈꯤꯕ ꯄꯦꯖ ꯑꯗꯨ ꯄꯨꯊꯣꯛꯂꯝꯃꯤ ꯇꯧꯕꯇꯕꯨ ꯅꯨꯄꯥ ꯑꯗꯨꯅꯗꯤ ꯏꯗꯤꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯌꯥꯈꯤꯗꯦ ꯏꯗꯤꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯅꯨꯄꯥ ꯑꯗꯨꯅ ꯌꯥꯗꯕꯗꯒꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯤꯠꯇ ꯃꯍꯥꯛꯅ ꯍꯦꯟ ꯁꯦꯅꯤꯇꯥꯏꯖꯔ ꯀꯥꯞꯁꯤꯜꯂꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯗꯤ ꯃꯃꯤꯠ ꯑꯗꯨ ꯊꯨꯞꯂꯗꯨꯅ ꯇꯧꯐꯝ ꯂꯥꯛꯐꯝ ꯈꯪꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯏꯗꯤꯅ ꯃꯈꯣꯏꯒꯤ ꯀꯦꯝꯄꯁ ꯑꯗꯨꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯒꯥꯔꯗꯀꯤ ꯑꯣꯐꯤꯁꯔꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯃꯗꯨꯒꯤ ꯏꯗꯤꯅ ꯑꯣꯐꯤꯁꯔ ꯑꯗꯨꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯁꯤꯒꯤ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯅ
ꯀꯦꯝꯄꯁꯀꯤ ꯀꯦꯟꯇꯤꯟꯗꯒꯤ ꯃꯍꯥꯛꯅ ꯆꯥꯅ ꯊꯛꯅꯕ ꯈꯔ ꯍꯨꯔꯥꯟꯕꯒꯤ ꯃꯑꯣꯡ ꯑꯃ ꯑꯩꯅ ꯊꯦꯡꯅꯈꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯆꯥꯅ ꯊꯛꯅꯕꯁꯤꯡ ꯑꯗꯨ ꯍꯥꯟꯅꯒꯤ ꯃꯐꯝꯗ ꯊꯝꯃꯨ ꯍꯥꯏꯕ ꯌꯥꯔꯛꯇꯕ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯃꯍꯥꯛꯀꯤ ꯃꯃꯤꯠꯇ ꯍꯦꯟ ꯁꯦꯅꯤꯇꯥꯏꯖꯔ ꯀꯥꯞꯁꯤꯟꯕꯅꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯆꯤꯞ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯏꯗꯤꯗ ꯑꯣꯏꯅ ꯁꯥꯎꯔꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯒꯤ ꯃꯃꯤꯠꯇ ꯍꯦꯟ ꯁꯦꯅꯤꯇꯥꯏꯖꯔ ꯀꯥꯞꯁꯤꯜꯂꯤꯕꯗꯨ ꯀꯔꯤꯒꯨꯝꯕ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯒꯤ ꯃꯃꯤꯠ ꯑꯁꯤ ꯁꯣꯛꯂꯛꯄ ꯇꯥꯔꯒꯗꯤ ꯀꯩꯗꯧꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯃ ꯀꯧꯔꯗꯨꯅ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯒꯤ ꯃꯃꯤꯠ ꯑꯗꯨꯕꯨ ꯆꯥꯝꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯄꯨꯍꯟꯈꯤ ꯃꯗꯨꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯪ ꯑꯁꯤ ꯔꯤꯇꯥꯌꯔ ꯑꯣꯏꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯀꯦꯝꯄꯁ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯀꯅꯨ ꯍꯥꯏꯗꯨꯅ ꯑꯩꯅ ꯅꯉꯣꯟꯗ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯅꯪ ꯑꯩꯅ ꯍꯥꯏꯕ ꯌꯥꯗꯕꯤꯗ ꯃꯐꯝ ꯑꯁꯤꯗ ꯍꯟꯖꯤꯟ ꯂꯥꯛꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯃꯊꯪꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯅꯥꯇꯩ ꯆꯥꯔꯣꯏ ꯍꯥꯏꯗꯨꯅ ꯆꯤꯞ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯏꯗꯤꯕꯨ ꯃꯐꯝ ꯑꯗꯨꯗ ꯇꯥꯟꯊꯣꯔꯛꯈꯤ ꯀꯦꯝꯄꯁ ꯑꯗꯨꯗꯒꯤ ꯏꯗꯤꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯇꯤ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯀꯦꯝꯄꯁ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡꯅ ꯒꯥꯔꯤ ꯈꯥꯝꯂꯤꯕ ꯖꯒꯥꯗꯨꯗ ꯃꯍꯥꯛꯀꯤ ꯒꯥꯔꯤꯗꯨ ꯈꯥꯝꯖꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯒꯥꯔꯤꯗꯨꯗ ꯇꯤꯀꯦꯠ ꯑꯃ ꯅꯞꯁꯤꯟꯗꯨꯅ ꯊꯝꯂꯝꯃꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯏꯗꯤ ꯌꯥꯝꯅ ꯁꯥꯎꯔꯛꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯈꯛꯇꯅ ꯈꯥꯝꯒꯗꯕ ꯖꯒꯥꯅꯤ ꯍꯥꯏꯕꯒꯤ ꯕꯣꯔꯗ ꯑꯗꯨ ꯐꯛꯗꯣꯛꯇꯨꯅ ꯃꯍꯥꯛꯀꯤ ꯒꯥꯔꯤꯗ ꯍꯥꯞꯆꯤꯜꯂꯗꯨꯅ ꯄꯨꯗꯨꯅ ꯂꯥꯛꯈꯤ ꯃꯗꯨꯒꯤꯗꯤ ꯃꯊꯪꯒꯤ ꯆꯤꯟꯗꯅ ꯑꯩꯈꯣꯏꯅ ꯁꯥꯏꯃꯟꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤ ꯃꯌꯨꯝꯗ ꯃꯍꯥꯛ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯍꯜꯂꯛꯈꯤ ꯃꯍꯥꯛꯅ ꯏꯃꯨꯡꯗ ꯆꯪꯉꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯆꯦ ꯗꯤꯗꯤꯁꯨ ꯃꯐꯝ ꯑꯗꯨꯗ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ ꯁꯥꯏꯃꯟ ꯆꯪꯉꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯃꯍꯥꯛꯁꯨ ꯇꯥꯔꯗꯨꯅ ꯁꯥꯏꯃꯟꯗ ꯅꯪꯒꯤ ꯏꯟꯇꯔꯚ꯭ꯌꯨꯗꯨꯕꯨ ꯀꯝꯗꯧꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯈꯤ ꯃꯗꯨꯗ ꯁꯥꯏꯃꯟꯁꯨ ꯍꯥꯟꯅꯒ ꯆꯞ ꯃꯥꯟꯅꯩꯗ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯆꯦꯗꯨꯗ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤ ꯗꯤꯗꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯍꯥꯛ ꯅꯨꯃꯤꯠ ꯌꯨꯡꯕꯗ ꯃꯍꯥꯛꯀꯤ ꯀ꯭ꯂꯥꯁ ꯑꯃ ꯂꯩ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯁꯠ ꯑꯣꯏꯁꯟꯗꯨꯅ ꯆꯠꯇꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤ ꯃꯆꯦ ꯗꯤꯗꯤꯅ ꯁꯥꯏꯃꯟꯗ ꯍꯪꯂꯛꯂꯤꯕꯁꯤ ꯃꯊꯪꯒꯤ ꯁꯦꯇꯔꯗꯦꯗ ꯑꯩꯈꯣꯏꯅꯤ ꯀꯗꯥꯏꯗꯅꯣꯃ ꯀꯣꯏꯕ ꯆꯠꯂꯨꯁꯤꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯕꯨ ꯁꯥꯏꯃꯟꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩ ꯃꯐꯝ ꯑꯃꯠꯇꯗ ꯀꯣꯏꯕ ꯆꯠꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯆꯦꯗꯨꯗ ꯈꯨꯝꯖꯔꯝꯃꯤ ꯃꯗꯨꯒꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯁꯥꯏꯃꯟꯁꯨ ꯑꯇꯣꯞꯄ ꯊꯕꯛ ꯑꯃꯒꯤ ꯃꯍꯥꯛ ꯏꯟꯇꯔꯚ꯭ꯌꯨ ꯄꯤꯕ ꯆꯠꯄ ꯃꯇꯝ ꯑꯗꯨꯗ ꯒꯂꯤ ꯑꯃꯗ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛ ꯆꯪꯂꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯅꯨꯄꯤ ꯑꯃ ꯀꯣꯏꯂꯥꯎ ꯂꯥꯎꯗꯨꯅ ꯂꯩꯔꯝꯃꯤ ꯑꯃꯁꯨꯡ ꯐꯨꯔꯤꯠ ꯂꯦꯗꯔ ꯖꯦꯀꯦꯠ ꯂꯤꯠꯄ ꯅꯨꯄꯥ ꯑꯃꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯇꯞ ꯇꯥꯅ ꯐꯨꯔꯗꯨꯅ ꯒꯥꯔꯤ ꯑꯃꯗ ꯍꯥꯞꯆꯤꯟꯗꯨꯅ ꯄꯨꯗꯨꯅ ꯆꯠꯈꯤꯕꯒꯤ ꯃꯑꯣꯡ ꯑꯃ ꯃꯍꯥꯛꯅ ꯎꯕ ꯐꯪꯉꯤ ꯁꯥꯏꯃꯟꯅꯗꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯁꯛ ꯑꯗꯨꯕꯨ ꯌꯦꯡꯖꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨ ꯂꯥꯞꯂꯨꯕ ꯑꯣꯏꯕꯅ ꯃꯍꯥꯛꯅ ꯅꯨꯄꯥꯗꯨꯒꯤ ꯃꯁꯛ ꯑꯗꯨ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯕ꯭ꯂꯔ ꯆꯠꯇꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯃ ꯎꯕ ꯐꯪꯈꯤ ꯑꯗꯨꯗꯨꯅ ꯃꯍꯥꯛꯁꯨ ꯃꯍꯥꯛꯀꯤ ꯃꯄꯥꯒꯤ ꯈꯣꯟꯖꯦꯜ ꯑꯃꯨꯛ ꯇꯥꯕ ꯍꯧꯔꯛꯈꯤ ꯑꯗꯨꯒ ꯃꯄꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯃꯥꯡꯗꯒꯤ ꯃꯇꯝꯗ ꯑꯩꯅ ꯅꯈꯣꯏꯒꯤ ꯅꯆꯦ ꯑꯗꯨꯒꯤ ꯃꯃꯥꯏ ꯑꯗꯨꯕꯨ ꯐꯨꯔꯗꯨꯅ ꯊꯨꯒꯥꯏꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯂꯤꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯅꯪꯅ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯑꯗꯨꯝ ꯌꯦꯡꯖꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯈꯤꯗꯕ ꯅꯠꯇ꯭ꯔꯥ ꯃꯇꯧ ꯑꯁꯨꯝꯅ ꯉꯁꯤꯁꯨ ꯅꯪ ꯀꯔꯤꯝꯇ ꯇꯧꯕ ꯉꯝꯗꯅ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯂꯩꯍꯧꯗꯣꯔꯤꯕꯅꯤ ꯅꯪ ꯀꯔꯤꯝꯇ ꯇꯧꯕ ꯉꯝꯃꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯁꯥꯏꯃꯟꯁꯨ ꯅꯨꯄꯤꯗꯨꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯛꯇꯨꯅ ꯃꯍꯥꯛ ꯆꯦꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗꯗꯤ ꯅꯨꯄꯥ ꯑꯗꯨꯅ ꯅꯨꯄꯤꯗꯨꯕꯨ ꯒꯥꯔꯤꯗꯨꯗ ꯍꯥꯞꯆꯤꯟꯗꯨꯅ ꯄꯨꯗꯨꯅ ꯆꯠꯈꯤꯕꯒꯤ ꯃꯇꯝ ꯑꯗꯨꯒ ꯃꯍꯥꯛꯅ ꯆꯦꯜꯂꯛꯄ ꯃꯇꯝ ꯑꯗꯨꯒ ꯆꯥꯟꯅꯈꯤꯗꯦ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯅꯨꯄꯤꯗꯨꯕꯨ ꯀꯟꯖꯕ ꯉꯝꯍꯧꯗꯦ ꯁꯥꯏꯃꯟꯅ ꯒꯥꯔꯤꯗꯨꯕꯨꯗꯤ ꯇꯥꯟꯅꯕ ꯐꯪꯍꯧꯗ꯭ꯔꯦ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯃꯍꯥꯛꯅ ꯒꯥꯔꯤꯗꯨꯒꯤ ꯅꯝꯕꯔ ꯑꯗꯨꯕꯨ ꯆꯤꯟꯐꯥ ꯄꯨꯍꯧꯏ ꯃꯗꯨꯒꯤꯗꯤ ꯃꯍꯥꯛꯁꯨ ꯇꯧꯐꯝ ꯂꯥꯛꯐꯝ ꯈꯪꯗꯕꯗꯒꯤ ꯃꯍꯥꯛ ꯏꯗꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯃꯍꯥꯛꯅ ꯈꯟꯖꯔꯤꯕꯁꯤꯅ ꯏꯗꯤ ꯑꯁꯤ ꯄꯨꯂꯤꯁ ꯑꯣꯏꯔꯝꯃꯦ ꯍꯥꯏꯗꯨꯅ ꯈꯟꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯄꯨꯂꯤꯁꯇꯒꯤ ꯃꯇꯦꯡ ꯂꯧꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯏꯗꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯈꯤ ꯏꯗꯤ ꯑꯁꯤ ꯃꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯕꯁꯨ ꯑꯣꯏꯔꯤꯕꯅꯤ ꯃꯗꯨꯗꯒꯤꯗꯤ ꯏꯗꯤꯒꯤ ꯊꯣꯡ ꯊꯤꯜꯂꯨꯕ ꯃꯇꯝꯗ ꯏꯗꯤꯁꯨ ꯊꯣꯡ ꯍꯥꯡꯗꯣꯔꯛꯈꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯪ ꯑꯁꯤ ꯄꯨꯂꯤꯁ ꯑꯃ ꯐꯨꯈꯤꯕꯒꯤ ꯃꯇꯥꯡꯗ ꯃꯃꯥꯡꯗ ꯆꯦꯟꯅꯈꯤꯕ ꯑꯉꯥꯡ ꯑꯗꯨ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯔꯝ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯃꯤꯗꯤꯌꯥꯒꯤ ꯃꯤ ꯀꯌꯥꯃꯔꯨꯝ ꯆꯥꯗꯨꯅ ꯂꯩꯕꯅꯤ ꯃꯈꯣꯏ ꯃꯌꯥꯝ ꯂꯥꯛꯁꯤꯜꯂꯕꯅꯤꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯄ꯭ꯔꯣꯄꯔꯇꯤꯒꯤ ꯃꯃꯜꯁꯤꯡ ꯑꯁꯤ ꯍꯟꯊꯔꯛꯄꯒꯤ ꯃꯆꯥꯛ ꯑꯃ ꯑꯣꯏ ꯍꯥꯏꯕꯁꯤ ꯅꯪ ꯈꯪꯗꯕ꯭ꯔꯥ ꯃꯗꯨꯒꯤ ꯁꯥꯏꯃꯟ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩ ꯑꯁꯤ ꯅꯥꯗꯨꯅ ꯂꯩꯕꯅꯤ ꯑꯗꯣ ꯑꯩ ꯉꯁꯤ ꯅꯉꯣꯟꯗꯒꯤ ꯃꯇꯦꯡ ꯑꯃ ꯅꯤꯖꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯆꯍꯤ 19-20 ꯅꯨꯄꯤ ꯃꯆꯥ ꯑꯃ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯐꯥꯗꯨꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯅꯨꯄꯥ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯊꯤꯅ ꯄꯤꯊꯦꯅ ꯐꯨꯈꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯒꯥꯔꯤ ꯑꯃꯗ ꯍꯥꯞꯆꯤꯟꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯑꯩꯅ ꯄꯥꯝꯕꯗꯤ ꯅꯪꯅ ꯑꯩꯕꯨ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯆꯠꯂꯗꯨꯅ ꯃꯗꯨꯒꯤ ꯀꯝꯄ꯭ꯂꯦꯟ ꯇꯧꯕ ꯑꯗꯨꯅꯤ ꯁꯥꯏꯃꯟꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯏꯗꯤꯅꯗꯤ ꯁꯨꯡꯊꯥ ꯊꯥꯖꯔꯝꯗꯦ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯕꯗꯨ ꯌꯥꯈꯤꯗꯦ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯃꯊꯟꯇ ꯆꯠꯂꯗꯨꯅ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯨꯒꯦ ꯍꯥꯏꯗꯨꯅ ꯂꯦꯞꯈꯤ ꯃꯍꯥꯛꯅ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯃꯃꯥꯡꯊꯛꯀꯤ ꯃꯇꯝꯗ ꯊꯣꯛꯈꯤꯕ ꯍꯦꯂꯨꯁꯤꯅꯦꯁꯟ ꯑꯃꯁꯨꯡ ꯃꯄꯥꯅ ꯉꯥꯡꯂꯛꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯍꯟꯖꯤꯟ ꯇꯥꯕ ꯍꯧꯔꯛꯈꯤ ꯃꯍꯥꯛꯄꯨ ꯃꯄꯥꯅ ꯐꯅ ꯌꯥꯝꯅ ꯉꯥꯡꯄ ꯇꯥꯔꯒꯁꯨ ꯃꯍꯥꯛ ꯊꯧꯋꯥ ꯁꯥꯗꯅ ꯃꯍꯥꯛ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯂꯥꯛꯈꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯂꯥꯛꯇꯨꯅ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯃꯗꯨꯒꯤ ꯀꯦꯁ ꯑꯗꯨꯒꯤ ꯃꯇꯥꯡꯗ FIR ꯑꯃ ꯆꯟꯈꯤ ꯑꯗꯨꯒ ꯁꯥꯏꯃꯟꯅ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯀꯝꯄ꯭ꯂꯦꯟ ꯏꯔꯤꯕ ꯑꯣꯐꯤꯁꯔ ꯂꯤꯁꯅꯗꯤ ꯁꯥꯏꯃꯟꯒꯤ ꯃꯀꯣꯛ ꯑꯁꯤ ꯈꯔ ꯕꯦꯔꯥ ꯂꯩꯕꯗꯧꯅ ꯎꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯁꯥꯏꯃꯟꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯑꯣꯐꯤꯁꯔ ꯂꯤꯁꯅ ꯃꯉꯣꯟꯗ ꯃꯍꯥꯛꯀꯤ ꯗꯦꯠ ꯑꯣꯐ ꯕꯥꯔꯊꯁꯤꯡ ꯑꯗꯨ ꯍꯪꯉꯝꯃꯤ
ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯗꯦꯠ ꯑꯣꯐ ꯕꯥꯔꯊ ꯑꯗꯨ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯊꯣꯛꯂꯛꯈꯤ ꯁꯥꯏꯃꯟꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯤꯁꯅ ꯃꯍꯥꯛꯀꯤ ꯗꯦꯠ ꯑꯣꯐ ꯕꯥꯔꯊ ꯑꯗꯨ ꯍꯥꯞꯆꯤꯜꯂꯗꯨꯅ ꯃꯍꯥꯛꯀꯤ ꯃꯔꯝꯗ ꯏꯟꯇꯔꯅꯦꯠꯇ ꯊꯤꯔꯨꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛ ꯑꯁꯤ mentally unstable ꯑꯣꯏꯕ ꯅꯨꯄꯥ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯈꯤ ꯃꯗꯨꯒꯤꯗꯤ ꯁꯥꯏꯃꯟꯅ ꯃꯌꯨꯝ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯁꯨ ꯃꯍꯥꯛꯀꯤ ꯃꯄꯥꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕ ꯍꯧꯔꯛꯈꯤ ꯑꯗꯨꯒ ꯃꯄꯥꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯪꯅ ꯈꯜꯂꯤꯕꯁꯤ ꯄꯨꯂꯤꯁ ꯑꯗꯨꯅ ꯅꯪꯅ ꯄꯤꯔꯝꯂꯤꯕ ꯔꯤꯄꯣꯔꯠ ꯑꯗꯨꯕꯨ ꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕ꯭ꯔꯥ ꯁꯨꯡꯏ ꯏꯔꯝꯃꯣꯏ ꯃꯔꯝꯗꯤ ꯀꯅꯥꯝꯇꯅ ꯑꯉꯥꯎꯕ ꯃꯤ ꯑꯃꯇꯅ ꯍꯥꯏꯕ ꯋꯥꯁꯤ ꯊꯥꯖꯗꯕꯅꯤ ꯑꯗꯨꯒ ꯔꯤꯄꯣꯔꯠ ꯑꯗꯨꯁꯨ ꯑꯉꯥꯎꯕꯅ ꯇꯧꯕꯅꯤꯅ ꯏꯔꯝꯃꯣꯏ ꯃꯗꯨꯒꯤ ꯁꯥꯏꯃꯟꯅ ꯗꯤꯇꯦꯛꯇꯤꯚ ꯂꯤꯁꯇ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯅꯨꯄꯤꯗꯨꯕꯨ ꯊꯤꯔꯕ꯭ꯔꯥ ꯐꯪꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯈꯤ ꯃꯗꯨꯗ ꯗꯤꯇꯦꯛꯇꯤꯚ ꯂꯤꯁꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯍꯧꯖꯤꯛ ꯅꯨꯄꯤꯗꯨ ꯌꯥꯝꯅ ꯀꯟꯅ ꯊꯤꯔꯤ ꯑꯗꯨꯕꯨ ꯅꯨꯄꯤꯗꯨ ꯐꯪꯗ꯭ꯔꯤ ꯃꯗꯨꯒꯤ ꯁꯥꯏꯃꯟꯅ ꯃꯈꯥ ꯇꯥꯔꯛꯂꯤꯕꯁꯤꯅ ꯑꯩꯅ ꯚꯦꯟ ꯑꯃꯒꯤ ꯒꯥꯔꯤ ꯅꯝꯕꯔ ꯑꯗꯨ ꯅꯈꯣꯏꯗ ꯄꯤꯔꯝꯕꯗꯥꯏ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯤꯕꯗꯤ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯛꯄ ꯃꯇꯝꯗ ꯗꯤꯇꯦꯛꯇꯤꯚ ꯂꯤꯁꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯑꯩꯈꯣꯏꯅ ꯃꯗꯨꯒꯤ ꯅꯝꯕꯔ ꯑꯗꯨ ꯁ꯭ꯀꯦꯟ ꯇꯧꯅꯕ ꯍꯣꯠꯅꯈꯤ ꯑꯗꯨꯒ ꯊꯤꯖꯤꯜꯂꯨꯕ ꯃꯇꯝꯗ ꯅꯝꯕꯔ ꯑꯗꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 300 ꯑꯃꯨꯛ ꯍꯦꯟꯅ ꯂꯥꯞꯄ ꯖꯒꯥ ꯑꯃꯗꯒꯤꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯪꯅ ꯋꯥꯈꯜꯅ ꯁꯥꯒꯠꯂꯗꯨꯅ ꯅꯝꯕꯔ ꯑꯗꯨ ꯑꯩꯈꯣꯏꯗ ꯍꯥꯏꯔꯛꯄ ꯑꯣꯏꯔꯝꯒꯅꯤ ꯅꯪ ꯋꯥꯈꯜ ꯑꯗꯨ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯈꯟꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯛꯄ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯁꯥꯏꯃꯟꯗꯤ ꯁꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ ꯃꯗꯨꯒꯤ ꯁꯥꯏꯃꯟ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯪꯁꯨ ꯑꯩꯒꯤ ꯑꯅꯥꯕꯁꯤꯒꯤ ꯃꯇꯥꯡꯗ ꯈꯪꯕ ꯃꯥꯜꯂꯤ ꯃꯔꯝꯗꯤ ꯃꯉꯣꯟꯗꯒꯤ ꯃꯇꯝꯗ ꯑꯩ ꯑꯁꯤ ꯍꯦꯂꯨꯁꯤꯅꯦꯁꯟ ꯅꯥꯏ ꯍꯥꯏꯕꯒꯤꯗꯃꯛꯇ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯨꯏ ꯍꯥꯏꯕꯒꯤ ꯃꯔꯝ ꯑꯗꯨ ꯅꯪꯁꯨ ꯈꯪꯂꯝꯕ ꯌꯥꯏ ꯃꯔꯝ ꯑꯗꯨꯅ ꯅꯪꯅ ꯑꯁꯨꯝꯅ ꯑꯩꯕꯨ ꯑꯉꯥꯎꯕꯅꯤꯅ ꯍꯥꯏꯗꯨꯅ ꯈꯜꯂꯝꯕꯁꯨ ꯌꯥꯏ ꯋꯥꯐꯝ ꯑꯗꯨ ꯍꯥꯏꯗꯨꯅ ꯁꯥꯏꯃꯟ ꯃꯍꯥꯛ ꯁꯥꯎꯗꯨꯅ ꯐꯣꯟ ꯑꯗꯨ ꯊꯝꯈꯤ ꯃꯗꯨꯒꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯏꯗꯤꯁꯨ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯀꯝꯄ꯭ꯌꯨꯇꯔ ꯒꯦꯝ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯂꯤ ꯑꯗꯨꯒ ꯑꯁꯨꯝ ꯒꯦꯝ ꯁꯥꯟꯅꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯊꯣꯡꯒꯤ ꯗꯣꯔꯕꯦꯜ ꯑꯗꯨ ꯈꯤꯡꯂꯛꯂꯝꯃꯤ ꯃꯍꯥꯛꯁꯨ ꯊꯣꯛꯇꯨꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯊꯣꯡ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯤꯕꯁꯤ ꯁꯥꯏꯃꯟꯅꯤ ꯁꯥꯏꯃꯟꯕꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛ ꯅꯤꯡꯍꯟꯅꯔꯝꯃꯤ ꯍꯟꯗꯛꯁꯨ ꯁꯥꯏꯃꯟꯅ ꯂꯥꯛꯇꯨꯅ ꯏꯗꯤꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯐꯥꯗꯨꯅ ꯀꯤꯗꯅꯦꯞ ꯇꯧꯈ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯕ ꯗꯔꯀꯥꯔ ꯑꯣꯏꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯈꯤ ꯅꯪ ꯑꯁꯤꯕꯨ ꯄꯨꯂꯤꯁ ꯅꯠꯇꯕ꯭ꯔꯥꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯏꯗꯤꯗꯤ ꯄꯨꯂꯤꯁꯅꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯃꯊꯥ ꯁꯥꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯏꯗꯤꯁꯨ ꯃꯇꯦꯡ ꯄꯥꯡꯂꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯏꯗꯤꯕꯨ ꯁꯥꯏꯃꯟꯅ ꯃꯍꯥꯛꯀꯤ ꯏꯃꯨꯡꯗ ꯆꯪꯕꯒꯤ ꯑꯌꯥꯕ ꯄꯤꯔꯝꯃꯤ ꯃꯈꯣꯏꯅꯤꯁꯨ ꯀꯝꯄ꯭ꯌꯨꯇꯔ ꯃꯃꯥꯡꯗ ꯐꯝꯂꯗꯨꯅ ꯍꯥꯏꯅꯔꯤꯕꯁꯤ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏ ꯄ꯭ꯂꯥꯟ ꯑꯦꯗ ꯊꯕꯛ ꯇꯧꯁꯤ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯥꯟ ꯑꯦ ꯑꯁꯤꯅ ꯃꯥꯏ ꯄꯥꯛꯇꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯄ꯭ꯂꯥꯟ ꯕꯤꯗ ꯑꯣꯏꯅ ꯆꯠꯊꯁꯤ ꯄ꯭ꯂꯥꯟ ꯑꯦꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯥꯏꯃꯟꯅ ꯍꯥꯏꯔꯛꯂꯤꯕ ꯅꯝꯕꯔꯁꯤꯡ ꯑꯗꯨ ꯍꯥꯏꯕꯗꯤ ꯒꯥꯔꯤ ꯅꯝꯕꯔ ꯑꯗꯨ ꯃꯍꯥꯛꯅ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯋꯦꯕꯁꯥꯏꯠ ꯀꯌꯥ ꯃꯅꯨꯡꯗ ꯍꯥꯞꯇꯨꯅ ꯌꯦꯡꯉꯝꯃꯤ ꯑꯗꯨꯒ ꯅꯝꯕꯔꯁꯤꯡ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯂꯦꯇꯔꯁꯤꯡ ꯑꯗꯨ ꯑꯣꯟꯊꯣꯛꯇꯨꯅ ꯑꯃꯨꯛ ꯌꯦꯡꯉꯝꯃꯤ ꯑꯗꯨꯕꯨ ꯅꯝꯕꯔꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯊꯤꯕ ꯐꯪꯈꯤꯗꯦ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯏꯗꯤꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯄ꯭ꯂꯥꯟ ꯑꯦ ꯐꯦꯜ ꯑꯣꯏꯔꯕꯅꯤꯅ ꯑꯩꯈꯣꯏ ꯄ꯭ꯂꯥꯟ ꯕꯤꯗ ꯑꯣꯏꯅ ꯃꯥꯏ ꯑꯣꯟꯁꯤꯜꯂꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯃꯍꯥꯛꯀꯤ ꯘꯔꯤꯗ ꯌꯥꯎꯗꯨꯅ ꯂꯩꯔꯤꯕ ꯃꯍꯥꯛꯀꯤ ꯄꯦꯖ ꯑꯗꯨ ꯄꯨꯔꯗꯨꯅ ꯄꯨꯂꯤꯁ ꯊꯥꯗꯨꯅ ꯂꯥꯛꯈꯤ ꯃꯗꯨꯒꯤꯗꯤ ꯏꯗꯤ ꯑꯃꯁꯨꯡ ꯁꯥꯏꯃꯟꯁꯨ ꯃꯣꯇꯣꯔ ꯚꯦꯍꯤꯀꯜꯗ ꯍꯥꯏꯕꯗꯤ RTOꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ RTO ꯑꯣꯐꯤꯁꯔ ꯑꯗꯨꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯤ ꯀꯦꯝꯄꯁꯀꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯣꯐꯤꯁꯔꯅꯤ ꯃꯐꯝ ꯑꯁꯤꯗ ꯑꯩꯅ ꯂꯥꯛꯂꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯀꯦꯝꯄꯁꯇ ꯍꯟꯗꯛ ꯃꯔꯛ ꯑꯁꯤ ꯈꯟꯅ ꯆꯩꯅꯕ ꯈꯔ ꯊꯣꯛꯏ ꯒꯨꯟꯗꯥ ꯈꯔ ꯂꯥꯛꯄꯗꯧ ꯇꯧꯏ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯅꯝꯕꯔ ꯈꯔ ꯄꯨꯗꯨꯅ ꯂꯥꯛꯂꯤ ꯃꯁꯤꯒꯤ ꯒꯥꯔꯤ ꯅꯝꯕꯔꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯅ ꯗꯤꯇꯦꯜ ꯈꯪꯕ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤꯗꯤ RTO ꯑꯣꯐꯤꯁꯔ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯍꯦꯛꯇ ꯂꯥꯛꯇꯨꯅ ꯅꯝꯕꯔ ꯑꯁꯤꯒꯤ ꯗꯤꯇꯦꯜ ꯄꯤꯌꯨ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯄꯤꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯛꯄ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯁꯥꯏꯃꯟꯗꯤ ꯃꯊꯥ ꯌꯥꯝꯅ ꯁꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯑꯁꯨꯛ ꯌꯥꯝꯅ ꯃꯇꯝ ꯂꯧꯕ ꯇꯥꯔꯒꯗꯤ ꯅꯨꯄꯤ ꯑꯗꯨ ꯁꯤꯔꯝꯕ ꯌꯥꯏ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯑꯝꯃꯒꯗꯤ ꯀꯃꯥꯏ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯄꯥꯈꯠꯄ ꯍꯦꯟꯃꯟꯈꯤꯗꯨꯅ RTO ꯑꯣꯐꯤꯁꯔ ꯑꯗꯨꯒꯤ ꯐꯣꯟ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯈꯥꯗ ꯂꯪꯊꯈꯤ ꯃꯇꯧ ꯑꯁꯨꯝꯅ RTO ꯑꯣꯐꯤꯁꯔ ꯑꯗꯨꯅ ꯄꯨꯂꯤꯁꯇ ꯐꯣꯟ ꯇꯧꯒꯦ ꯇꯧꯕ ꯃꯇꯝꯗ ꯏꯗꯤꯅ ꯃꯍꯥꯛꯄꯨ ꯈꯥꯝꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯁꯥꯏꯃꯟꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯪꯅ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯂꯩꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯕꯨ ꯄꯨꯂꯤꯁꯅ ꯐꯥꯗꯨꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯒꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯂꯣꯀꯞꯇ ꯂꯩꯈꯤꯕ ꯇꯥꯔꯒꯗꯤ ꯅꯨꯄꯤꯗꯨꯒꯤ ꯃꯇꯦꯡ ꯑꯁꯤꯅ ꯀꯅꯥꯅ ꯄꯥꯡꯒꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯁꯥꯏꯃꯟꯅ ꯏꯗꯤꯕꯨ ꯃꯍꯥꯛꯀꯤ ꯒꯥꯔꯤꯗ ꯍꯥꯞꯂꯗꯨꯅ ꯅꯨꯄꯤꯗꯨ ꯐꯥꯈꯤꯕ ꯖꯒꯥꯗꯨꯗ ꯆꯠꯂꯨꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅꯤ ꯃꯐꯝ ꯑꯗꯨꯗ ꯌꯧꯔꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯌꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯅꯤꯁꯨ ꯃꯐꯝ ꯑꯗꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤꯗꯤ ꯏꯗꯤꯅ ꯁꯥꯏꯃꯟꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯨꯄꯤꯗꯨꯒꯤ ꯃꯁꯛ ꯃꯇꯧ ꯑꯗꯨꯕꯨ ꯀꯝꯗꯧꯏ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯁꯥꯏꯃꯟ ꯍꯥꯏꯔꯛꯏ ꯅꯨꯄꯤꯗꯨꯅ ꯁꯦꯠꯂꯤꯕꯗꯨꯅ ꯁꯣꯔꯠ ꯁ꯭ꯀꯔꯠꯅꯤ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤ ꯃꯃꯥꯏ ꯃꯃꯤꯠꯇ ꯃꯦꯀꯞꯁꯨ ꯃꯌꯥꯝ ꯊꯥꯏ ꯁꯥꯏꯃꯟꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯏꯗꯤꯅ ꯃꯍꯥꯛꯄꯨ ꯀꯗꯥꯏꯗ ꯄꯨꯒꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯈꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯕ꯭ꯔꯣꯊꯦꯜ ꯑꯃꯗ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯍꯥꯏꯕꯗꯤ ꯐꯥꯗꯨꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯕ꯭ꯔꯣꯊꯦꯜꯗꯒꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯈꯜꯂꯗꯨꯅ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯁꯥꯏꯃꯟꯕꯨ ꯄꯨꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯃꯈꯣꯏꯅꯤ ꯃꯐꯝ ꯑꯗꯨ ꯂꯥꯛꯄ ꯃꯇꯝꯗ ꯃꯈꯣꯏ ꯑꯅꯤꯃꯛ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯁꯥꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯃꯁꯨꯡ ꯏꯗꯤꯅ ꯃꯍꯥꯛꯀꯤ ꯁꯦꯅꯤꯌꯔꯅꯤ ꯍꯥꯏꯗꯨꯅ ꯁꯥꯏꯃꯟꯗ ꯍꯥꯏꯈꯤ ꯑꯃꯁꯨꯡ ꯃꯈꯣꯏꯅꯤ ꯆꯪꯉꯛꯈꯤ ꯃꯈꯣꯏꯅꯤ ꯆꯪꯉꯛꯇꯨꯅ ꯃꯈꯣꯏꯅꯤꯁꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯅꯨꯄꯤꯗꯨꯅ ꯃꯍꯥꯛꯅ ꯆꯨꯔꯨꯞ ꯄꯤꯔꯗꯨꯅ ꯑꯩ ꯃꯐꯝ ꯑꯁꯤꯗ
Nupi may matang na Kangi haduna lakibani haduna Nupi to the Harake. Maming come right on her pomatum da Mammy the Kangi, Adabona PSA. Matam Karaki Mamanda, Mapokin, a Pokton, Pudun Sacre hadun Harake. Mapumutarabo Matam da Mapam Madu Leriba, prostitute Aduna Harakli Basina. Madugumanupi to Matanga, I crim to Kangi hadun Harake. Mapamatabu Matam da Idina, Anobadu Lotokan had a hadun Harake. Madu Nupi to Anobadu Lotokan Harake. Mapamatabu Matam da Mahana Basi. Achumani habisi, idina kang mangamke. Idina Mia Magimamita Yangladuna, Achumangali Brina Tragana Aran Mangali Bini habisi, Heta Kang Mangame. Madawasuna Makoiso, Mafam Madudagi, Tolotuna Makoi Gariduda, Tonu Lering Madamaduda, Mafam Madura Kunda Karlaktuna, Idi Garidubo, Tua Yakeba Horke. Magdi Masamo Parapana Pamna, Simon Amasung Idibo, Garidu the Kitchen Turake, Mafam Maduda, Brotel Dugimapo Dolame. Mon Herdibasi, Nakoi Mafamata Kadabula, even Hydra K, Mafam the Taba Matanda. Idina Herdivasana, Ekoi Mafamacida Nupi Mutibala Kibani. Magasi no Nini Mamanda, Mapam Masidagi, Mount Kibani. Madi Idio from the Tarapamatanda, Nupi to Herdivasana. Nupi to Ganakoya Kari Maritone. Maribri Tona de Adobo, Nupi to Kamdorum ni Hypaki, Equacho, Tirakli Hydra K. Madi Brotel Gider Nupi to Herdivasana, Mapam Masida Nupi sing a say. Makoi Makoki, Apam Bagimatungina, Equina Tabak Piribani. Aduga Mafamazilla Makoi Lalibasi, Masalian Lakibang Altani. Aduga Nanga Hariban P to give Batang the Equia Marisuli in the Hatana. Most Mafamadagi Mahaki Gunda sing at the Puldan Zaki. Madigi Idina Simon Heragibasi, Nanga Gari Sembi Damata and one of Pishapi them Hatun Harake. Gari is in the two episodes Hatuna Simon Harame, Matagi Idina Heragibasina. Sidagi the Isunagi Mating Pamangam Laroi, Madam Day. Nana Hariban the Peterbo, lay have Sukang de lady have Sukang day. Adu Equisu, Topola Punkandre, Makatana Karito with them look country had in her key. Masu, Mapamutugunda sing Latuna Mongol editor of Patigi Masuki Kivani. Matu do the Simon Suma Pamatregi, Adamuchat K. Simon Mapamudri Chakpa Matu, Urubu Matamda, Somakanda. Idisu, Mark the Mutu can be the Noyam no Makide. Assumpto the Masu, Simon Yamatum in Raktuna. No Makatana Karito Hariban Hadan Hake, Maduta Simona. Adunaka the Haribano had to Pomatamda. Nanga Tandana Yarovine, either Mahapo Gari to Hateladana Makwini, Punamun P to put him in a Sayaduna Yanaki. Modagdi, Matangis and the Equin of Buffon Livasi, Edisu, Campus Aduki Security Officer to Lalami. Mapamudru Riba, Security Officer to the Edina Harivasi. Aisukangi, none of Mapamasranangi Junior Riba, training to repeat the piecing a cigar Nanga Neriba Marisingado. Adu Karikumanana, I Haribatavasi, Adabataragadi. Nang Toriban not each other but a boxing as Aina, Campaski had the Hadokane. Idi Wapamata Pomatamda, security officer at the so, it didn't have a Wapamatuaki. Mana, the way but about the dog we had in her K. Tobutabu, security officer at the Idi Harlivasana, Nang Mapam Masida Amuhana Laupayarway, Masito Wataragati had in her K. Adua Aina Haribo of Masi Nang, Hanjana Haro had in her K. Assumpto Hadana, Idisu Mapam Masida Amuhana Lar had in her May. Madu Idina. Security officer at the Gari number Karapirame, Adogama, Harabasi, Masida Yori Bagari number Singaski, details Singasi, Tiraduna and one Piro had to her K. Nakimatunga, it is so, Gari Singa with details Singa to Purdunam Hawk, Simon Gimalak the Lock K. Simon Hariban number Duga, details Singasika Zanabi Monga to Urupa Matamda, Simon Suyam Harab Jerame, Madu Matunda, Simon Bo, Idina, Saksar Zayaduna, restaurant of the Pudun Lalame, Adugama Quina, Mapamada, Pamda Wise and Ripasi. Masida Yoriba number Singasida, Sunataki number Katang, I quote his Sida labor number ne. Makoisu Sakcha Togla Pamatunda, Gari Singadu, owner Singadu, Tiba Horke, Pahanbo owner to give him the Lapamatamda, Gari to the Yotoki Bukui had to Harake, Lugu Gari to Mansumanma, Amasung Yasu Yadabo or Haduna, Consagon Magango de Bitokre had to Harake. Mudu Matunda Gari to Gimapudana, Makoida, Consagon Badugi, Recibama Pirame, some Todana Makoiso, Gari Consagon Pamadura K. Matagidi, it is Dukan Rachang, Dukan Rachang Mahana, Porkiva Recibado Uladuna, Masagi Recibasada Yawa Gari say, Lady Brahadun had a K. Matagidi Consagon Manabadon Haragipasi, Masiki Gari number Side, I quite gay. Gari at the Bakaman Tadul Rivazagasi Ramani, at the Bukalajaga the Labour Habitat, anything but Hoktre. Nakuna Tirupati Yagani had to Harake, some Todana Makoini so, Gari do Tiduna Smoke Lagami. Madu Matuna Makoina Tidru Lakiva, Highlander Haripagarido, Tiva Punke, Adabo, Gariduki number plate at the Yarum Dre. Madu the Idina Haripasana, Hosiki, Pena to Bativa and Waragani, Maram De. Gari do the Yauriba number plate at the day, Masida Lady Bagari Siki number plate at the knee.
Simonsu idina haragli bawa pamadu taru pamatam da mathayan masawa haibadu oiki aduga mahana idina haragli basi masigi wapamasi nangna mawanthaki matamda hana haibadi yadabra haidun harakki madigi idina haragli basina aina mamanthaki matamda haidabagi maramde akhoi mafam masira yorkani haibasi thajadabagini madigi Simonsu baram chatpa horke maso mawanthaki matamda mapagi khonjan tarambadu hanakte phaduna puduna sakhiba nupidugi khonjaladu kap lauduna leipagi khonjaloina tarami madigi mahana nupidugi khonjaladu butaradana mafam aduda nupidubu koiti thiba haujarakhe tobudubu nupidudi mafam adu leremdre tanjaldra mahasu mahaki mapagi khonjaladu amuhana taba horakhe ainadi nongonda mamathaki matamda nupidu thiba phanglu habduna haikrapa natra haiduna mapaduna Simonda karimnaraduna harakhe nabana habisi chumdra khumu haduna harakhe maduda mahasu upailidana hoi chumi haduna harapka matawudura idisu nangna wari sanaribadu kananu haduna mahana Simonda hangke madura Simonsu kanadu nati haduna mafam madurigi taminada makchatke madigi numidagi matamda Simonsu mahaki mache didiga phaminaduna chak chaduna lemi chak chaduna liba matawudura machena mangon haribase sarkarna khoigumna thabak phangdaba mi kyamarumgi thawuk pinabidamata yamna kana honari marumaduna nangsu thabak sing adubu apply tawsilu haduna harakhe tasena haba taragadi America haribala masidadi makhoidi narik tamna thabak tawba paisa tanmu ngaktani wapumur tarba matamda Simon haipet wararami amasung sauningbu lakpai mana machiduda haraklibase nangasi aiba hojiphaw angawbune haduna khalibra mahaksu machiduda sawmdra mahaki kadura tumma changkhe soma kadana idisu mahaki mayumda leiringi tanjadura kanaguma misakama lautuna mangonda attack torokhe soma kadana idisu mahakna chakchangda ising thangnabidamata lakpa matamatuda makoigi yumthangnaba idigi mayumda kanaguma misakama leirambagi mawng adu mahan upa phangkhe matawsuna Simonsu mahaki mayumdagi tumina tholaktuna idigi mayumda lakhe aduga somna kanda idibu nupa mana pura yam thina phibam chokna thamame nupa aduna idida nomai namnaduna haraglibase nang aibu thiribagi maramasi karigino nupa aduna nomai baiduna leibana maram wariduna idina samangona khurhan bangam khidabani madurigi mafam maduda Simon tumina laktuna nupa adugi mamala pot amalangke amusu nupa adana wakhan chaithoklingai madamaduda idina su nupa adui makongda karigumba atumba mana thintalami tanjadu lauduna Simonna nupa adugi nomai dubu muladuna mahaksu nupa aduna nomai namduna lerami madigi nupa aduna haraglibasina nangna karigumba aingona nomai kaplaktuna aibu hatpa taragadi aisi kanagi thabak toribano haibisi nang khangbra aduga aisi siba taragadi makhoina nangbu koiti thiraduna nangbusu soidana hatkigani nupa aduna Simondagi nomai munabu honarakpa matamda somnakanda Simonsu pakatmankhiduna ma nomai do kapthorokhe nomai do kapthoroktuna nupa adubu palduna nupa adusu mafam adumaktada adumak sikhi madigi Simonsu hallucination amuk thokpa horokhe hallucination haipa taragadi laitaba polabu maana aseng boin ubaduni asum todana mapadana mangona thina ngapagi khonjela matarame tobudabu somnakanda idisu soktuna taduna derebanina ma idibu hontoklamadi yadabanina idibu purduna mahak yumaduri tholakhe madigi maana idibu mahak garidu hapjaladuna mafam maduri tholakpa matamda mafam madura deriba laikai dugi mi singaduna makhoibu yengaduna derembagi mawng ama mahana ubu phangkhe makoina mapan tholtuna yengoi maramdi idigi mayumda nomai kapki khonjala mata khibagini aduga masigi pawasi somnakanda police singnasu phangkhe upai litrabanina hospital changlupa matamdasu police thengnagani khaladuna Simonsu soktuna leriba idibu ma upai litabadagi masi nurse tamliba adugi malakta puduna laklami tasena haiba taragadi masi ase numidangi matamda parlor hangduna mayamgi samkakpa makeup tawba hairstyle sample tawduna paisa tanbani maramduna mahaksu numidang thong hangduna leringi matamaduna machi adugi malakta lakhibani didisu mahaki customer ama attend tawduna lerambani adubu khonjel ama tabadagi mahana manung changtuna yengbu matamda mafam madura Simon lerami amasung idisu mafam madura soktuna lerambagi mong urubu matamda ma yamna pakathe madigi Simon haraglibasana idida kanaguma misagamala attack torokpadagi mahaki mathwai kannabagidamata aina mahapu mafam asira puduna laklibani maramdi nangsu nurse oibanina mahapu layang mangamgani haiduna aina mafam asira mahapu puduna lakhibani madigi machena haraglibasana aidi nurse nate aidi sunmatagi third year tamnamba nursing student amani idina darkar oibase nurse nate doctor ni haiduna harakhe makoisu hospital ri chatpa yadre police na makoibu ngaiduru deri matosumna somlakandana police singsu idigi mayumadru thomjalakhe amasung bafam maduda nomai yamaga loinana nupa ama siduna taduna lebagi mawng amasu uba phangkhe matudu uruba matamda
ꯑꯣꯐꯤꯁꯔ ꯑꯗꯨꯅ ꯇꯧꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯁꯣꯏꯗꯅ ꯏꯗꯤ ꯑꯃꯁꯨꯡ ꯁꯥꯏꯃꯟ ꯆꯦꯟꯅꯔꯦ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯈꯤ ꯃꯔꯝ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯁꯨ ꯃꯈꯣꯏꯅꯕꯨ ꯊꯤꯕꯒꯤꯗꯃꯛꯇ ꯂꯣꯏꯅ ꯆꯥꯏꯊꯣꯛꯅꯈꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯁꯥꯏꯃꯟꯒꯤ ꯃꯆꯦ ꯑꯗꯨꯁꯨ ꯏꯗꯤꯕꯨ ꯐꯣꯠꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯀꯤ ꯗ꯭ꯔꯦꯁꯤꯡ ꯇꯧꯅꯕꯒꯤꯗꯃꯛꯇ ꯌꯦꯇꯨꯝ ꯄꯨꯊꯣꯛꯇꯨꯅ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯕ ꯍꯧꯔꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯍꯧꯖꯤꯛ ꯏꯗꯤ ꯈꯨꯗꯣꯡꯊꯤꯕꯗꯒꯤ ꯅꯥꯟꯊꯣꯔꯛꯈ꯭ꯔꯦ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯗꯤꯗꯤꯁꯨ ꯊꯣꯛꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯀꯁꯇꯃꯔ ꯑꯗꯨꯗꯒꯤ ꯄꯩꯁꯥ ꯂꯧꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯀꯁꯇꯃꯔ ꯑꯗꯨꯅ ꯄꯩꯁꯥ ꯄꯤꯔꯛꯄ ꯃꯇꯝꯗ ꯗꯤꯗꯤꯒꯤ ꯃꯈꯨꯠꯇ ꯏ ꯇꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯀꯩꯅꯣ ꯍꯥꯏꯗꯨꯅ ꯉꯛꯇꯨꯅ ꯌꯦꯡꯂꯝꯃꯤ ꯃꯗꯨꯗ ꯗꯤꯗꯤꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯁꯤꯗꯤ ꯁꯝꯒꯤ ꯀꯂꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯀꯁꯇꯃꯔ ꯑꯗꯨꯁꯨ ꯀꯔꯤꯝꯇ ꯈꯟꯗꯕ ꯁꯥꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯈꯤ ꯃꯗꯨꯒꯤ ꯗꯤꯗꯤꯁꯨ ꯁꯥꯏꯃꯟꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯄ ꯃꯇꯝꯗ ꯁꯥꯏꯃꯟꯅ ꯐꯣꯟ ꯑꯃ ꯎꯠꯂꯝꯃꯤ ꯑꯗꯨꯒ ꯃꯗꯨꯒꯤ ꯐꯣꯟ ꯑꯗꯨ ꯀꯅꯥꯒꯤꯅꯣ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯉꯁꯥꯏ ꯃꯈꯣꯏꯗ ꯑꯦꯇꯦꯛ ꯇꯧꯔꯛꯈꯤꯕ ꯃꯤ ꯑꯗꯨꯒꯤꯅꯤ ꯐꯣꯟ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯗꯤꯗꯤꯅ ꯁꯥꯏꯃꯟꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯁꯤꯒꯤ ꯐꯣꯟ ꯑꯁꯤ ꯅꯪ ꯄꯨꯂꯤꯁꯇ ꯄꯤꯊꯣꯛꯈꯤꯕ ꯀꯩꯗꯧꯒꯦ ꯍꯥꯏꯗꯨꯅ ꯍꯪꯈꯤ ꯑꯗꯨꯒ ꯑꯁꯦꯡꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯇꯝꯊꯣꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯐꯝ ꯑꯗꯨ ꯁꯣꯝ ꯅꯥꯀꯟꯗ ꯏꯗꯤꯅꯁꯨ ꯇꯥꯈꯤ ꯅꯪꯒꯤ ꯅꯆꯦꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤ ꯑꯆꯨꯝꯕꯅꯤ ꯅꯪ ꯍꯧꯖꯤꯛ ꯄꯨꯂꯤꯁꯀꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯄꯨꯂꯤꯁꯇꯒꯤ ꯃꯇꯦꯡ ꯅꯤꯗꯕ ꯌꯥꯔꯔꯣꯏ ꯑꯩꯗꯤ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯉꯝꯗꯕꯅ ꯍꯦꯟꯅ ꯐꯒꯗꯕꯅꯤ ꯑꯔꯦꯝꯕꯗ ꯗꯁꯥ ꯇꯥꯔꯦ ꯃꯗꯨꯒꯤ ꯁꯥꯏꯃꯟꯅ ꯏꯗꯤꯗ ꯍꯥꯏꯔꯛꯂꯤꯕꯁꯤ ꯅꯪꯁꯨ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯁꯤꯈꯤꯕ ꯄꯥꯝꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤ ꯁꯥꯏꯃꯟꯅ ꯐꯣꯟ ꯑꯗꯨ ꯏꯗꯤꯗ ꯎꯠꯂꯗꯨꯅ ꯃꯁꯤꯗ ꯁꯦꯞ ꯇꯧꯔꯤꯕꯁꯤ ꯅꯝꯕꯔ 2 ꯈꯛꯇꯅꯤ ꯑꯗꯨꯒ ꯑꯍꯥꯟꯕꯗꯅ ꯀꯦ ꯑꯅꯤꯁꯨꯕꯗꯅ ꯑꯦꯝ ꯑꯗꯨꯒ ꯃꯍꯥꯛꯅ ꯐꯣꯟ ꯑꯗꯨ ꯇꯧꯔꯨꯕ ꯃꯇꯝꯗ ꯐꯣꯟ ꯑꯗꯨ ꯀꯥꯔꯠ ꯍꯥꯏꯕ ꯃꯤꯁꯛ ꯑꯃꯗ ꯐꯣꯟ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯐꯣꯟ ꯑꯗꯨ ꯈꯤꯡꯂꯨꯕ ꯃꯇꯝꯗꯗꯤ ꯃꯈꯣꯏꯅ ꯈꯪꯕ ꯉꯝꯂꯦ ꯃꯗꯨꯗꯤ ꯐꯣꯟ ꯑꯁꯤ ꯈꯣꯟꯆꯥꯎ ꯌꯣꯟꯕ ꯗꯨꯀꯥꯟ ꯑꯗꯨꯒꯤ ꯃꯄꯨ ꯑꯗꯨꯒꯤꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯈꯤ ꯀꯦꯁ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄ꯭ꯔꯨꯐ ꯑꯃꯁꯨ ꯂꯩꯔꯕꯅꯤꯅ ꯍꯧꯖꯤꯛ ꯏꯗꯤꯁꯨ ꯁꯥꯏꯃꯟꯒꯤ ꯃꯇꯦꯡ ꯄꯥꯡꯂꯒꯦ ꯍꯥꯏꯗꯨꯅ ꯈꯟꯈꯤ ꯃꯗꯨꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤ ꯈꯔꯅ ꯀꯧꯔꯛꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗꯒꯤ ꯗꯤꯗꯤ ꯊꯣꯛꯂꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯗꯨꯗ ꯗꯤꯗꯤꯒꯤ ꯄꯥꯔꯂꯔ ꯃꯃꯥꯡꯗ ꯄꯨꯂꯤꯁ ꯂꯥꯛꯄꯒꯤ ꯃꯑꯣꯡ ꯑꯃ ꯗꯤꯗꯤꯅ ꯎꯈꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯁꯨ ꯁꯠ ꯆꯪꯂꯛꯇꯨꯅ ꯁꯥꯏꯃꯟ ꯑꯃꯁꯨꯡ ꯏꯗꯤꯗ ꯍꯥꯏꯕ ꯃꯇꯝꯗ ꯊꯣꯡ ꯍꯥꯡꯉꯨꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯕꯨ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅꯗꯤ ꯗꯤꯗꯤꯕꯨ ꯎꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯂꯥꯎꯔꯛꯈꯤ ꯃꯗꯨꯒꯤ ꯗꯤꯗꯤꯁꯨ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯊꯣꯛꯂꯛꯈꯤ ꯀꯩꯗꯧꯕ ꯌꯥꯎꯔꯦ ꯑꯗꯨꯒ ꯀꯩꯒꯤꯗꯃꯛꯇ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯃꯗꯨꯗ ꯃꯈꯣꯏꯒꯤ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ ꯅꯪꯒꯤ ꯀꯁꯇꯃꯔ ꯑꯃꯅ ꯅꯪꯒꯤ ꯅꯈꯨꯠꯇ ꯏ ꯇꯩꯍꯧꯏ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯗ ꯄꯥꯎ ꯄꯤꯔꯛꯑꯦ ꯑꯗꯨꯒ ꯅꯪꯒꯤ ꯅꯅꯥꯎꯅꯨꯄꯥ ꯑꯗꯨꯁꯨ ꯃꯗꯨꯒꯤ ꯀꯦꯁ ꯑꯃꯗ ꯃꯍꯥꯛ ꯁꯁꯄꯦꯛ ꯑꯣꯏꯗꯨꯅ ꯑꯩꯈꯣꯏꯅ ꯃꯍꯥꯛꯄꯨ ꯊꯤꯔꯤꯕꯅꯤ ꯑꯩꯈꯣꯏ ꯆꯪꯂꯛꯇꯨꯅ ꯃꯅꯨꯡꯗ ꯀꯅꯥ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯆꯦꯛ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯗꯤꯗꯤꯅ ꯋꯥꯔꯟ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯁꯨꯝꯕ ꯀꯦꯁ ꯑꯁꯤꯗꯗꯤ ꯋꯥꯔꯅꯤꯡꯒꯤ ꯊꯣꯏꯗꯣꯛꯄ ꯗꯔꯀꯥꯔ ꯑꯣꯏꯗꯦ ꯍꯥꯏꯗꯨꯅ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯁꯨ ꯄꯥꯔꯂꯔ ꯃꯅꯨꯡꯗ ꯆꯪꯂꯛꯈꯤ ꯄꯥꯔꯂꯔ ꯃꯅꯨꯡꯗ ꯆꯪꯂꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯏꯗꯤ ꯑꯃꯁꯨꯡ ꯁꯥꯏꯃꯟꯗꯤ ꯂꯩꯔꯝꯗ꯭ꯔꯦ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯏꯗꯤꯕꯨ ꯂꯥꯌꯦꯡꯕ ꯃꯇꯝꯗ ꯁꯤꯖꯤꯟꯅꯈꯤꯕ ꯇꯋꯦꯜ ꯑꯗꯨꯗ ꯏ ꯇꯩꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯗꯤꯗꯤꯅ ꯃꯗꯨꯗꯤ ꯁꯝ ꯃꯆꯨ ꯁꯪꯅꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯖꯤꯜꯂꯝꯃꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯁꯨ ꯃꯅꯤꯡ ꯊꯣꯡꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯏꯗꯤ ꯑꯃꯁꯨꯡ ꯁꯥꯏꯃꯟꯕꯨ ꯊꯤꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯈꯣꯏꯅ ꯇꯣꯡꯗꯨꯅ ꯂꯥꯛꯄ ꯒꯥꯔꯤꯗꯨꯗꯤ ꯊꯦꯡꯅꯔꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯗꯨꯗꯤ ꯎꯔꯝꯗꯦ ꯁꯣꯝ ꯅꯥꯀꯟꯗ ꯏꯗꯤ ꯑꯃꯁꯨꯡ ꯁꯥꯏꯃꯟꯁꯨ ꯁꯦꯛꯅ ꯃꯈꯣꯏ ꯍꯥꯏꯋꯦ ꯇꯝꯅ ꯂꯥꯛꯈꯤ ꯍꯥꯏꯋꯦꯗ ꯃꯐꯝ ꯑꯗꯨꯗ ꯕꯁ ꯑꯃ ꯂꯥꯛꯂꯝꯃꯤ ꯕꯁ ꯑꯗꯨꯗ ꯃꯈꯣꯏ ꯀꯥꯈꯠꯈꯤ ꯑꯃꯁꯨꯡ ꯕꯁ ꯑꯗꯨꯗ ꯃꯈꯣꯏꯅ ꯕꯁ ꯇꯣꯡꯈꯠꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯕꯁ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯇꯣꯡꯕꯒꯤ ꯑꯌꯥꯕ ꯄꯤꯔꯝꯗꯦ ꯃꯔꯝꯗꯤ ꯃꯈꯣꯏ ꯚꯥꯔꯥ ꯌꯥꯎꯈꯤꯗꯦ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯁꯨ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯆꯥꯅ ꯊꯛꯅꯕꯒꯤ ꯔꯦꯁꯇꯨꯔꯦꯟꯠ ꯑꯃꯒꯤ ꯀꯣꯄꯟ ꯑꯃ ꯄꯤꯔꯝꯃꯤ ꯃꯗꯨꯒꯤ ꯀꯣꯄꯟ ꯚꯥꯎꯆꯔ ꯑꯗꯨ ꯁꯤꯖꯤꯟꯅꯕ ꯇꯥꯔꯒꯗꯤ ꯃꯗꯨꯒꯤ ꯔꯦꯁꯇꯨꯔꯦꯟꯠ ꯑꯗꯨ ꯆꯠꯄ ꯃꯇꯝꯗ ꯐ꯭ꯔꯤꯗ ꯆꯥꯅ ꯊꯛꯅꯕꯒꯤ ꯄꯤꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯕꯁ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯒꯥꯔꯤ ꯑꯗꯨꯗ ꯇꯣꯡꯕꯒꯤ ꯑꯌꯥꯕ ꯄꯤꯔꯝꯃꯤ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯊꯣꯛꯂꯛꯇꯨꯅ ꯃꯈꯣꯏꯕꯨ ꯊꯤꯔꯨꯕ ꯃꯇꯝꯗꯗꯤ ꯃꯈꯣꯏ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯗ꯭ꯔꯦ ꯕꯁ ꯑꯗꯨ ꯊꯧꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯈꯣꯏꯕꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯄꯨꯂꯤꯁꯁꯤꯡꯅ ꯃꯈꯣꯏꯕꯨ ꯊꯤꯖꯍꯧꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯈꯤꯗꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅ ꯀꯣꯟꯆꯥꯛ ꯌꯣꯜꯂꯤꯕ ꯅꯨꯄꯥ ꯍꯥꯏꯕꯗꯤ ꯀꯔꯠ ꯑꯗꯨ ꯃꯍꯥꯛꯀꯤ ꯗꯨꯀꯥꯟ ꯑꯗꯨꯗ ꯂꯥꯛꯈꯤ ꯃꯍꯥꯛꯀꯤ ꯗꯨꯀꯥꯟ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯗꯨꯀꯥꯟ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯃ ꯃꯍꯥꯛꯅ ꯎꯕ ꯐꯪꯈꯤ ꯃꯗꯨꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛ ꯆꯪꯂꯛꯄ ꯃꯇꯝꯗ ꯏꯗꯤꯅ ꯃꯍꯥꯛꯀꯤ ꯐꯛꯂꯥꯡꯗ ꯊꯦꯠꯇꯨꯅ ꯂꯩꯔꯤꯕ ꯅꯣꯡꯃꯩ ꯑꯗꯨ ꯄꯨꯊꯣꯔꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯀꯣꯛꯇ ꯅꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯀꯔꯠꯅ ꯍꯥꯏꯔꯛꯂꯤꯕ ꯑꯁꯤꯅ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯅꯣꯡꯃꯩ ꯑꯃꯇ ꯃꯔꯨ ꯍꯥꯞꯄꯒ ꯊꯝꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯏꯗꯤꯅ ꯀꯔꯠꯀꯤ ꯃꯀꯣꯛꯇ ꯅꯣꯡꯃꯩ ꯑꯗꯨꯅ ꯊꯣꯝꯂꯗꯨꯅ ꯃꯍꯥꯛꯄꯨ ꯋꯥꯟꯊꯍꯟꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯄꯨ ꯃꯅꯨꯡꯗ ꯄꯨꯁꯤꯜꯂꯛꯇꯨꯅ ꯇꯦꯞ ꯀꯌꯥꯃꯔꯨꯝꯅ ꯌꯦꯠꯁꯤꯜꯂꯗꯨꯅ ꯃꯍꯥꯛꯄꯨ ꯆꯧꯀ꯭ꯔꯤ ꯑꯃꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈꯤ ꯃꯍꯥꯛꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛ ꯑꯁꯤ ꯆꯧꯀ꯭ꯔꯤ ꯑꯃꯗ ꯄꯨꯟꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯃꯍꯥꯛꯅ ꯊꯦꯡꯅꯕ ꯉꯝꯖꯈꯤ ꯃꯗꯨꯗꯒꯤꯗꯤ ꯏꯗꯤꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯏ ꯃꯃꯥꯡꯗ ꯐꯥꯈꯤꯕ ꯅꯨꯄꯤꯗꯨꯒꯤ ꯃꯇꯥꯡꯗ ꯅꯪ ꯀꯔꯤ ꯈꯪꯉꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯀꯔꯠꯅ ꯀꯔꯤꯝꯇ ꯈꯨꯝꯃꯛꯈꯤꯗꯦ ꯃꯗꯨꯒꯤ ꯁꯥꯏꯃꯟꯅ ꯐꯛꯂꯥꯡꯗ ꯊꯦꯠꯇꯨꯅ ꯂꯩꯔꯤꯕ ꯘꯔꯤ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯃꯥꯡꯗꯒꯤ ꯃꯇꯝꯗ ꯏꯗꯤꯒꯤ ꯐꯛꯂꯥꯡꯗꯁꯨ ꯊꯦꯠꯇꯨꯅ ꯂꯩꯕ ꯘꯔꯤ ꯑꯗꯨꯒ ꯃꯥꯟꯅꯩ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯃꯁꯤꯗ ꯂꯣꯀꯔ ꯌꯥꯎꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯄꯨꯊꯣꯔꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯘꯔꯤ ꯑꯗꯨꯕꯨ ꯊꯨꯒꯥꯏꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ
ꯒꯥꯔꯤꯗꯨꯒꯤ ꯃꯅꯨꯡꯗ ꯄꯥꯁꯄꯣꯔꯠ ꯈꯔ ꯌꯥꯎꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯃ ꯃꯍꯥꯛꯅ ꯎꯕ ꯐꯪꯈꯤ꯫ ꯄꯥꯁꯄꯣꯔꯠ ꯃꯌꯥꯝꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯅꯨꯄꯤꯗꯨꯒꯤ ꯄꯥꯁꯄꯣꯔꯠ ꯑꯗꯨꯁꯨ ꯌꯥꯎꯔꯤ, ꯍꯥꯏꯕꯗꯤ ꯁꯥꯏꯃꯟꯒꯤ ꯃꯃꯥꯡꯗꯒꯤ ꯀꯤꯗꯅꯦꯞ ꯇꯧꯗꯨꯅ ꯄꯨꯗꯨꯅ ꯆꯠꯈꯤꯕ ꯅꯨꯄꯤꯗꯨꯒꯤ ꯄꯥꯁꯄꯣꯔꯠꯅꯤ꯫ ꯃꯗꯨ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯈꯣꯏꯅꯤꯁꯨ ꯀꯔꯠ ꯑꯁꯤ ꯃꯁꯤꯒꯤ ꯊꯕꯛ ꯑꯁꯤꯗ ꯆꯦꯟꯅꯔꯦ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯈꯤ꯫ ꯃꯗꯨꯒꯤ ꯁꯥꯏꯃꯟꯁꯨ ꯀꯔꯠꯅ ꯋꯥ ꯑꯁꯤ ꯂꯣꯠꯁꯤꯟꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯀꯔꯠꯄꯨ ꯇꯣꯔꯆꯔ ꯇꯧꯅꯕ ꯍꯣꯠꯅꯔꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯤꯠꯃꯥꯡꯗ ꯍꯧꯖꯤꯛ ꯎꯗꯨꯅ ꯂꯩꯔꯤꯕꯁꯤ ꯃꯍꯥꯛꯀꯤ ꯃꯄꯥꯗꯨꯅꯤ꯫ ꯇꯧꯕꯇꯕꯨ ꯃꯍꯥꯛꯅ ꯇꯣꯔꯆꯔ ꯇꯧꯕ ꯑꯗꯨ ꯏꯗꯤꯅ ꯊꯤꯡꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯏꯗꯤꯁꯨ ꯃꯉꯣꯟꯗ ꯋꯥꯍꯪ ꯄꯥꯎꯪ ꯇꯧꯕ ꯃꯇꯝꯗ ꯀꯔꯠꯅ ꯀꯔꯤꯝꯇ ꯍꯥꯏꯌꯨ ꯍꯥꯏꯕ ꯌꯥꯈꯤꯗꯦ꯫ ꯃꯗꯨ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯏꯗꯤꯅ ꯍꯦꯟ ꯁꯦꯅꯤꯇꯥꯏꯖꯔ ꯄꯨꯊꯣꯛꯂꯗꯨꯅ ꯀꯔꯠꯀꯤ ꯃꯃꯤꯠ ꯑꯗꯨꯗ ꯀꯥꯞꯁꯤꯜꯂꯝꯃꯤ꯫ ꯃꯃꯤꯠꯇ ꯍꯦꯟ ꯁꯦꯅꯤꯇꯥꯏꯖꯔ ꯀꯥꯞꯁꯤꯜꯂꯨꯕꯗꯒꯤ ꯁꯣꯝ ꯅꯥꯀꯟꯗ ꯏꯗꯤꯒꯤ ꯃꯃꯤꯠ ꯑꯗꯨ ꯊꯨꯞꯄꯅ ꯂꯣꯏꯈꯤ꯫ ꯃꯗꯨꯗ ꯀꯔꯠꯅ ꯍꯥꯏꯔꯛꯂꯤꯕꯁꯤ, ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯅꯪ ꯅꯃꯤꯠ ꯑꯗꯨ ꯌꯥꯝ ꯊꯨꯅ ꯆꯥꯝꯊꯣꯛꯇꯕ ꯇꯥꯔꯒꯗꯤ ꯅꯪ ꯅꯃꯤꯠ ꯐꯥꯎꯕ ꯇꯥꯡꯕ ꯌꯥꯏ, ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯅꯨꯄꯤꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯗ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯅꯪꯒꯤ ꯅꯃꯤꯠ ꯆꯥꯝꯅꯕꯒꯤ ꯏꯁꯤꯡ ꯑꯁꯤ ꯑꯩꯅ ꯄꯤꯒꯅꯤ꯫ ꯁꯣꯝ ꯅꯥꯀꯟꯗ ꯀꯔꯠꯀꯤ ꯃꯃꯤꯠ ꯑꯗꯨꯁꯨ ꯊꯨꯞꯄꯅ ꯈꯥꯡꯕ ꯉꯝꯗꯕꯗꯒꯤ ꯀꯔꯠꯅ ꯍꯥꯏꯗꯣꯔꯛꯏ, ꯑꯩ ꯅꯨꯄꯥ ꯑꯃꯒ ꯂꯣꯏꯅꯅ ꯅꯨꯄꯤ ꯀꯌꯥꯃꯔꯨꯝꯕꯨ ꯂꯂꯣꯟꯕꯒꯤ ꯊꯕꯛ ꯑꯁꯤ ꯇꯧꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯒ ꯅꯨꯄꯤꯁꯤꯡ ꯑꯗꯨꯒꯤ ꯄꯥꯁꯄꯣꯔꯠꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯅ ꯊꯝꯖꯤꯟꯗꯨꯅ ꯊꯝꯃꯤ, ꯃꯔꯝꯗꯤ ꯃꯈꯣꯏ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯦꯟꯈꯤꯗꯅꯕꯒꯤꯗꯃꯛꯇꯅꯤ꯫ ꯃꯗꯨꯒꯤꯗꯤ ꯃꯈꯣꯏ ꯃꯌꯥꯝ ꯃꯔꯛ ꯑꯗꯨꯗꯒꯤ ꯅꯨꯄꯤ ꯑꯃ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯈꯤꯅꯕ ꯍꯣꯠꯅꯈꯤ꯫ ꯆꯦꯟꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯗꯨꯅ ꯍꯥꯏꯔꯤꯕꯁꯤꯅ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤ ꯑꯩ ꯄꯔꯥ ꯑꯃꯗꯤ ꯇꯝꯕꯤꯒꯅꯤ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯈꯤꯕꯅꯤ, ꯍꯥꯏꯕꯗꯤ ꯃꯍꯥꯛ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯆꯦꯟꯗꯅꯕꯒꯤꯗꯃꯛꯇ ꯄꯔꯥ ꯑꯃ ꯇꯝꯕꯤꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤꯕꯅꯤ꯫ ꯃꯗꯨꯒꯤ ꯏꯗꯤꯅ ꯁꯥꯏꯃꯟꯗ ꯍꯥꯏꯔꯛꯂꯤꯕꯁꯤ, ꯃꯁꯤꯗ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤ ꯅꯪꯅ ꯍꯥꯏꯔꯤꯕ ꯅꯨꯄꯤꯗꯨ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯏꯗꯤꯅ ꯅꯨꯄꯥ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯗꯨꯒꯤ ꯑꯦꯗ꯭ꯔꯦꯁ ꯑꯗꯨ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯗ ꯀꯔꯠꯅ ꯍꯥꯏꯔꯛꯂꯤꯕꯁꯤ, ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯕꯨ ꯄꯨꯂꯤꯁꯇ ꯄꯤꯔꯣꯏ ꯍꯥꯏꯕꯒꯤ ꯃꯇꯥꯡ ꯑꯁꯤ ꯌꯥꯅꯕ ꯇꯥꯔꯒꯗꯤ ꯑꯩ ꯅꯉꯣꯟꯗ ꯑꯦꯗ꯭ꯔꯦꯁ ꯑꯗꯨ ꯄꯤꯌꯨ ꯍꯥꯏꯕ ꯇꯥꯔꯒꯁꯨ ꯄꯤꯒꯦ꯫ ꯏꯗꯤꯁꯨ ꯀꯔꯠꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨ ꯌꯥꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯄꯨ ꯄꯨꯂꯤꯁꯇ ꯄꯤꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯅꯨꯄꯥꯗꯨꯒꯤ ꯑꯦꯗ꯭ꯔꯦꯁ ꯑꯗꯨ ꯀꯔꯠꯅ ꯏꯗꯤꯗ ꯄꯤꯔꯝꯃꯤ꯫ ꯃꯗꯨꯒꯤꯗꯤ ꯃꯃꯥꯟꯅꯕꯗꯨꯒꯤ ꯑꯦꯗ꯭ꯔꯦꯁ ꯑꯗꯨ ꯍꯦꯛ ꯈꯪꯂꯕ ꯃꯇꯨꯡꯗ ꯏꯗꯤꯅ ꯄꯨꯂꯤꯁꯇ ꯐꯣꯟ ꯇꯧꯗꯨꯅ ꯀꯔꯠꯀꯤ ꯃꯇꯥꯡꯗ ꯂꯣꯏꯅ ꯍꯥꯏꯗꯣꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯈꯣꯏ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯁꯨ ꯊꯣꯝꯖꯤꯜꯂꯛꯈꯤ꯫ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯆꯪꯉꯛꯄ ꯃꯇꯝꯗ ꯁꯣꯝ ꯅꯥꯀꯟꯗ ꯀꯔꯠꯇꯤ ꯚꯤꯛꯇꯤꯝꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯔꯥꯜ ꯂꯩꯖꯗꯕ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯄꯥꯁꯄꯣꯔꯠ ꯀꯌꯥꯃꯔꯨꯝ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛ ꯆꯦꯟꯐꯝ ꯂꯩꯈꯤꯗꯦ꯫ ꯅꯨꯄꯤ ꯀꯌꯥꯃꯔꯨꯝꯒꯤ ꯄꯥꯁꯄꯣꯔꯠꯁꯤꯡ ꯑꯗꯨ ꯗꯤꯇꯦꯛꯇꯤꯚ ꯑꯗꯨꯅ ꯎꯔꯨꯕ ꯃꯇꯝꯗ ꯁꯥꯏꯃꯟꯅ ꯍꯥꯏꯔꯤꯕꯗꯨ ꯆꯨꯝꯃꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯈꯪꯕ ꯉꯝꯈꯤ꯫ ꯃꯈꯣꯏꯅ ꯁꯣꯏꯗꯅ ꯅꯨꯄꯤ ꯑꯃ ꯀꯤꯗꯅꯦꯞ ꯇꯧꯗꯨꯅ ꯄꯨꯗꯨꯅ ꯆꯠꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯁꯣꯏꯗꯅ ꯎꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯊꯥꯖꯔꯛꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯁꯥꯏꯃꯟ ꯑꯃꯁꯨꯡ ꯏꯗꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯌꯨꯝ ꯑꯗꯨꯗ, ꯍꯥꯏꯕꯗꯤ ꯀꯔꯠꯅ ꯍꯥꯏꯔꯛꯈꯤꯕ ꯑꯦꯗ꯭ꯔꯦꯁ ꯑꯗꯨ ꯌꯧꯔꯛꯈꯤ꯫ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯄ ꯃꯇꯝꯗ ꯊꯣꯡꯖꯤꯟ ꯑꯗꯨꯗ ꯁꯥꯏꯃꯟꯒꯤ ꯃꯄꯥꯗꯨ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯃ ꯃꯍꯥꯛꯅ ꯎꯕ ꯐꯪꯈꯤ꯫ ꯃꯗꯨꯒꯤ ꯁꯥꯏꯃꯟꯒꯤ ꯃꯄꯥꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯂꯤꯕꯁꯤ, ꯅꯪꯅ ꯅꯨꯄꯤꯗꯨꯕꯨ ꯀꯟꯕ ꯀꯩꯗꯧꯅꯨꯡꯗ ꯉꯝꯂꯣꯏ, ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯔꯝꯗꯤ ꯅꯪꯗꯤ ꯀꯥꯟꯅꯗ꯭ꯔꯕ ꯅꯨꯄꯥ ꯃꯆꯥ ꯑꯃꯅꯤ, ꯅꯁꯥꯅ ꯅꯁꯥꯒꯤ ꯀꯣꯐꯤ ꯁꯦꯝꯖꯔꯒ ꯊꯛꯆꯕ ꯐꯥꯎꯕ ꯉꯝꯖꯗꯕ ꯃꯤꯁꯛꯅꯤ꯫ ꯏꯗꯤꯁꯨ ꯁꯥꯏꯃꯟꯕꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯍꯥꯛ ꯑꯁꯤ ꯍꯦꯂꯨꯁꯤꯅꯦꯁꯟ ꯇꯧꯔꯦ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯈꯤ꯫ ꯃꯔꯝ ꯑꯗꯨꯅ ꯏꯗꯤꯁꯨ ꯃꯍꯥꯛꯀꯤ ꯀꯣꯂꯣꯝ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯁꯥꯏꯃꯟꯒꯤ ꯃꯃꯥꯡꯗ ꯀ꯭ꯂꯤꯛ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛ ꯍꯦꯂꯨꯁꯤꯅꯦꯁꯟ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯔꯛꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯏꯗꯤꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯂꯤꯕꯁꯤ, ꯃꯁꯤꯒꯤ ꯀꯣꯂꯣꯝ ꯑꯁꯤ ꯅꯉꯣꯟꯗ ꯊꯝꯃꯨ, ꯑꯗꯨꯒ ꯃꯊꯪ ꯍꯦꯛ ꯅꯪꯅ ꯍꯦꯂꯨꯁꯤꯅꯦꯁꯟ ꯇꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯁꯤꯒꯤ ꯀꯣꯂꯣꯝ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯅꯪ ꯅꯁꯥꯅ ꯅꯁꯥꯕꯨ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯍꯣꯠꯅꯖꯒꯗꯕꯅꯤ꯫ ꯃꯁꯤꯅ ꯅꯪꯒꯤ ꯃꯇꯦꯡ ꯐꯅ ꯌꯥꯝꯅ ꯄꯥꯡꯕ ꯌꯥꯏ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯈꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯂꯗꯨꯅ ꯃꯈꯣꯏꯁꯨ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯉꯛꯈꯤ꯫ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯉꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯀꯅꯥꯝꯇ ꯂꯩꯔꯝꯗꯕꯒꯤ ꯃꯑꯣꯡ ꯑꯃꯗꯤ ꯃꯈꯣꯏꯅ ꯎꯕ ꯐꯪꯉꯤ, ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯤ ꯃꯔꯤꯒꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯃ ꯎꯕ ꯐꯪꯈꯤ꯫ ꯅꯨꯄꯤꯁꯤꯡ ꯑꯗꯨꯒꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯂꯥꯛꯂꯤꯕ ꯃꯐꯝ ꯑꯁꯤ ꯑꯆꯨꯝꯕ ꯃꯐꯝꯅꯤ ꯍꯥꯏꯕꯁꯤ ꯃꯈꯣꯏ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯈꯤ꯫ ꯃꯗꯨꯒꯤ ꯃꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯑꯁꯨꯝ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯊꯛ ꯊꯪꯕ ꯁꯔꯨꯛꯇꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯊꯣꯛꯂꯛꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯃꯊꯛꯇ ꯀꯥꯈꯠꯂꯛꯇꯨꯅ ꯀꯅꯥ ꯂꯩꯕꯅꯣ ꯍꯥꯏꯗꯨꯅ ꯆꯦꯛ ꯇꯧꯔꯝꯃꯤ꯫ ꯇꯧꯕꯇꯕꯨ ꯃꯈꯣꯏꯅ ꯃꯊꯛꯇ ꯀꯥꯈꯠꯇꯨꯅ ꯆꯦꯛ ꯇꯧꯕ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯗꯨꯗ ꯀꯅꯥꯝꯇ ꯂꯩꯔꯝꯗꯕꯒꯤ ꯃꯑꯣꯡ ꯑꯃ ꯎꯕ ꯐꯪꯈꯤ꯫ ꯎꯄꯥꯏ ꯂꯩꯇꯗꯨꯅ ꯃꯈꯣꯏꯁꯨ ꯃꯈꯥꯗ ꯀꯨꯝꯊꯔꯛꯇꯨꯅ ꯐꯝꯗꯨꯅ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯗꯨꯅ ꯈꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯌꯨꯝ ꯑꯗꯨ ꯏꯍꯥꯡ ꯍꯥꯡꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯥꯏꯃꯟ ꯑꯃꯁꯨꯡ ꯏꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯅꯨꯄꯥ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨ ꯄꯨꯗꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯁꯣꯏꯗꯅ ꯆꯠꯂꯝꯂꯒꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯔꯝꯃꯤ꯫ ꯃꯈꯣꯏꯁꯨ ꯇꯧꯐꯝ ꯈꯪꯗꯅ ꯃꯐꯝ ꯑꯗꯨꯗ ꯒ꯭ꯌꯥꯟ ꯇꯥꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯊꯛꯇꯒꯤ ꯅꯨꯄꯤ ꯑꯃ ꯆꯤꯡꯖꯪ ꯄꯥꯏꯔꯗꯨꯅ ꯀꯨꯝꯊꯔꯛꯈꯤ꯫ ꯃꯗꯨꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯁꯥꯏꯃꯟ ꯑꯃꯁꯨꯡ ꯏꯗꯤꯕꯨ ꯍꯥꯜꯂꯒꯤ ꯃꯇꯥꯒꯨꯝ ꯃꯈꯣꯏꯒꯤ ꯃꯅꯤꯡꯗ ꯇꯨꯃꯤꯟ ꯑꯁꯨꯝ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯁꯣꯝ ꯅꯥꯀꯟꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯨꯄꯤꯗꯨ ꯂꯥꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯏꯗꯤꯅ ꯎꯈꯤ꯫ ꯏꯗꯤꯁꯨ ꯅꯣꯡꯃꯩ ꯄꯨꯊꯣꯔꯛꯇꯨꯅ ꯅꯨꯄꯤꯗꯨꯕꯨ ꯅꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯅꯨꯄꯤꯗꯨꯗꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯤꯔꯗꯨꯅ ꯆꯦꯟꯈꯤ꯫ ꯃꯗꯨꯒꯤ ꯁꯥꯏꯃꯟꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯅ, ꯑꯩꯅ ꯈꯟꯕꯗ ꯃꯁꯤꯒꯤ ꯅꯨꯄꯤ ꯑꯁꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯄꯨ ꯑꯗꯨꯒꯤ ꯃꯃꯥ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯤ,
ꯑꯗꯨꯕꯨ ꯑꯩꯈꯣꯏꯅꯗꯤ ꯌꯨꯝ ꯑꯁꯤꯕꯨ ꯊꯤꯕ ꯌꯥꯕ ꯊꯤꯔꯕ ꯅꯠꯇ꯭ꯔꯥ? ꯃꯐꯝ ꯑꯃꯠꯇ ꯆꯤꯠꯊꯗꯅ ꯊꯤꯔꯕꯅꯤ, ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯅꯨꯄꯤꯁꯤꯅ ꯃꯇꯧ ꯀꯔꯝꯅ ꯊꯣꯛꯂꯛꯂꯤꯕ? ꯌꯨꯝ ꯑꯁꯤꯗ ꯑꯔꯣꯟꯕ ꯀꯥ ꯑꯃ ꯁꯣꯏꯗꯅ ꯂꯩꯔꯝꯕ ꯌꯥꯏ, ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛ ꯂꯣꯠꯇꯨꯅ ꯂꯩꯔꯝꯕ ꯌꯥꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏꯁꯨ ꯃꯊꯛꯇ ꯑꯃꯨꯛꯀ ꯀꯥꯈꯠꯂꯛꯈꯤ꯫ ꯑꯃꯨꯛꯀ ꯀꯥꯈꯠꯂꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯑꯔꯣꯟꯕ ꯊꯣꯡ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯊꯤꯔꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯊꯣꯡ ꯑꯔꯣꯟꯕ ꯃꯆꯥ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯊꯣꯡ ꯑꯗꯨꯗ ꯄꯥꯜꯂꯤꯕ ꯁꯣ ꯑꯗꯨ ꯏꯗꯤꯅ ꯌꯥꯝꯅ ꯂꯥꯏꯅ ꯍꯥꯡꯗꯣꯛꯈꯤ꯫ ꯃꯍꯥꯛ ꯑꯁꯤ ꯁꯣ ꯍꯥꯡꯕ ꯌꯥꯝꯅ ꯍꯩꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯊꯣꯡ ꯑꯗꯨꯕꯨ ꯍꯥꯡꯗꯣꯛꯂꯨꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯀꯤꯗꯅꯦꯞ ꯇꯧꯗꯨꯅ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯊꯤꯔꯛꯂꯤꯕ ꯅꯨꯄꯤꯗꯨꯗꯤ ꯑꯄꯤꯛꯄ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯣꯠꯇꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯃ ꯎꯕ ꯐꯪꯈꯤ꯫ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯀꯥ ꯑꯗꯨꯗ ꯃꯈꯣꯏꯅ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯊꯝꯈꯤꯕꯅꯤ꯫ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯕꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯥꯏꯃꯟꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ, ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯃꯆꯥ ꯑꯃꯒꯤ ꯃꯊ꯭ꯋꯥꯏ ꯀꯟꯖꯔꯦ ꯍꯥꯏꯗꯨꯅ ꯈꯟꯈꯤ꯫ ꯃꯈꯣꯏꯁꯨ ꯍꯔꯥꯎꯗꯨꯅ ꯃꯄꯥꯟ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯄꯨꯂꯤꯁ ꯀꯌꯥꯃꯔꯨꯝꯅ ꯃꯈꯣꯏꯗ ꯅꯣꯡꯃꯩ ꯅꯝꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯑꯃ ꯎꯕ ꯐꯪꯈꯤ꯫ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯁꯨ ꯑꯦꯗ꯭ꯔꯦꯁ ꯑꯗꯨ ꯀꯣꯟꯆꯥꯛ ꯌꯣꯟꯕ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯈꯤꯕꯅꯤ꯫ ꯇꯧꯕꯇꯕꯨ ꯁꯥꯏꯃꯟꯕꯨ ꯃꯈꯣꯏꯅ ꯀꯔꯤꯝꯇ ꯇꯧꯈꯤꯗꯦ꯫ ꯃꯗꯒꯤꯗꯤ ꯁꯥꯏꯃꯟꯗ ꯗꯤꯇꯦꯛꯇꯤꯚ ꯑꯗꯨꯅ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯤꯕꯁꯤ ꯅꯪꯒꯤ ꯅꯆꯦ ꯑꯗꯨꯅ ꯅꯪꯕु ꯁ꯭ꯇꯦꯁꯟꯗ ꯉꯥꯏꯗꯨꯅ ꯂꯩꯔꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯒꯤꯗꯃꯛꯇ ꯗꯤꯇꯦꯛꯇꯤꯚ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯊꯥꯒꯠꯄꯤꯔꯝꯃꯤ꯫ ꯗꯤꯇꯦꯛꯇꯤꯚ ꯑꯗꯨꯅ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯗ ꯊꯥꯒꯠꯄꯤꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯥꯏꯃꯟꯁꯨ ꯌꯥꯝꯅ ꯄꯦꯟꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯃꯍꯥꯛ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯅꯨꯄꯤ ꯑꯗꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯨꯗꯨꯅ ꯆꯠꯈꯤꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯁꯥꯏꯃꯟꯁꯨ ꯌꯥꯝꯅ ꯄꯦꯟꯖꯔꯝꯃꯤ, ꯑꯃꯁꯨꯡ ꯏꯗꯤꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯀꯣꯛ ꯆꯥꯛꯄ ꯅꯨꯄꯥ ꯑꯃꯒꯤ ꯍꯥꯛꯇꯛꯇꯒꯤ ꯉꯁꯤꯗꯤ ꯅꯨꯄꯤ ꯑꯃꯒꯤ ꯃꯊ꯭ꯋꯥꯏ ꯀꯟꯕ ꯉꯝꯖꯔꯣꯏ ꯍꯥꯏꯗꯨꯅ ꯏꯗꯤꯅ ꯈꯜꯂꯨꯕ ꯃꯇꯝꯗ ꯏꯗꯤꯁꯨ ꯌꯥꯝꯅ ꯄꯦꯟꯖꯈꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯨꯚꯤꯁꯤ ꯂꯣꯏꯁꯤꯟꯈꯤ꯫ ꯃꯨꯚꯤꯁꯤꯒꯤ ꯃꯇꯥꯡꯗ ꯃꯌꯥꯝꯅ ꯀꯃꯦꯟꯗ ꯈꯔ ꯊꯝꯕꯤꯔꯝꯃꯨ, ꯐꯖꯩ ꯅꯠꯇ꯭ꯔꯒꯅ ꯐꯖꯗꯦ ꯍꯥꯏꯕꯗꯨ, ꯑꯗꯨꯒ ꯆꯦꯅꯦꯜ ꯑꯁꯤꯕꯨꯁꯨ ꯁꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ, ꯊꯥꯒꯠꯆꯔꯤ꯫